nangona lokana taiba ha na kali akhoi kaisum khanga na tana bina tayo ngani na tan bi lok tai ni khani ang bal to kale fakale du ngale yu kai mi myam la mangare mi mari changai ahum like tore kada da kan hi bro hi chan rosi changai sigami jai so udro se adena mi mari lei manga le dong ka mai khang du changai du ije changai du chak charabo chare bom cha tha kare ngasi di chak charabo chare chan bom mon cha thare nang mobile ko di hangoi ndo ngi gari yange mathong ngam cha bai bu nang kai kai jore kit kit wow ama tawro o jum dani jaroi kai charage itaw yongsak idomba bom idomba cha thare like hanna thank you machin nani samna de ngang ba de nang aduk madu kon ai na mo ka tawroge tumba chaba ga pi de nupi sina video singsen de te ngai le ngonda bontirapur dro bro natte da yumda da kyam kuirage lakpa o ai ngarang yumda lakpani ngarang thokle ngarang yaure ayukta dugadi leire ngasi leire hayeng male ga chalani pawan sup tawbira o pawan sup maitra mana hipa aina phama laga ma kan amrita se bijen u bada harauri lore loire bani marai baga thambal ka manga satang girang de kadai satte ai lai baga thaman sat pra satte bindi ni cha amrita se kenai se amrita se da lakpadai yam harauba male tumi punam didi hello hi didi kaise ho itau se kasar kada deginu aise kasar gini kasar kadabai hai do ba se hingla haya ba koi se kasar hingla oh blue se to mi do adung mo do hayau da bhai dai na namaste punam didi punam give me hi hi arsinya ai chahi ngai ro ai chahi se sure ngone ne chinde ai nupi na ingondagi chahi tara halli kari ai bang do nupi ko ai ingonde chahi tara ma halli ko dina ha macha ni da ai hanu bi mala bo boya na ngone de na ha ma rosi sis namaste me hingla ai na sindir bu ta lo to le sa bi ja ni ko tan tan ni full support ina mase nungsi sanahal sanal sup pibira o manipur da nongma koira o koira kani hingla haise tripura side taro tripura side de khoi thado maga pathar kandi thado maga bajai sura thado maga tripura cha toi ano kino ano bayam like ano bayam la e bro blue pira o blue se kamai pi buno khang de ne kana haida de mta haibira o chen ba kan da kadai da thai kadai thai de khoi mama gi yum da dok sup to bira o amrita se koirum yam kai ai no khang de pau phan pa nang mami thai de kare amrita se khoiru yam khang de khoirum yam pe kai nu ju po e khoirum yam po i se ya de na sak thajilakani phajai ka jale mi na nang na sak do di masak thi nu pi se
ꯑꯩꯅ ꯅꯨꯡꯉꯥꯏꯇ ꯂꯧꯁꯜꯂꯨꯏ ꯑꯩꯁꯨ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕꯤꯗ ꯃꯥꯃꯣ ꯂꯩꯔꯤꯅꯤ ꯁꯞꯄꯣꯔꯠ ꯑꯗꯨ ꯐꯣꯟꯗꯨꯗ ꯇꯧꯕꯤꯔꯛꯑꯣ ꯅꯥꯇꯣꯟ ꯀꯥꯏꯖꯅꯤ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯅꯪ ꯑꯔꯤꯕ ꯃꯤ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯂꯥꯏꯐꯇ ꯀꯔꯤ ꯉꯥꯡꯒꯠꯂꯛꯏꯁꯨ ꯊꯨꯒꯥꯏꯔꯁꯤꯔ ꯃꯥꯏ ꯃꯅꯥꯇꯣꯟꯁꯦ ꯑꯩ ꯀꯥꯏꯗꯩ ꯑꯔꯤꯕꯅꯣꯍꯦ ꯑꯅꯧꯕꯅꯤ ꯅꯧꯅ ꯐꯨꯒꯥꯏꯔꯛꯄ ꯌꯣꯡꯆꯥꯛꯒꯨꯝꯕꯅꯤ ꯃꯅꯝꯅ ꯋꯥ ꯌꯣꯡꯆꯥꯛꯇꯤ ꯆꯥꯔꯒ ꯂꯣꯏꯔꯦꯅ ꯋꯥ ꯅꯪꯗꯤ ꯆꯥꯖꯔꯦ ꯌꯨꯝ ꯌꯧꯔꯦ ꯏꯆꯦ ꯌꯨꯝ ꯌꯧꯔꯦ ꯑꯣꯍꯣ ꯑꯩ ꯂꯥꯏꯁ꯭ꯔꯝ ꯈꯨꯟ ꯐꯥꯎꯕꯗꯤ ꯂꯥꯛꯑꯝꯃꯦ ꯑꯣ ꯕꯤꯖꯦꯟ ꯅꯪ ꯉꯁꯤ ꯁꯤ ꯒꯨꯟꯗꯥ ꯑꯃꯨꯛ ꯃꯥꯜꯂꯤ ꯂꯥꯛꯑꯦꯗꯣ ꯒꯨꯟꯗꯥ ꯃꯥꯜꯂꯤ ꯑꯩ ꯃꯥꯏ ꯃꯩꯗ ꯑꯩꯈꯣꯏ ꯒꯨꯟꯗꯥ ꯃꯥꯜꯂꯦ ꯑꯝꯇ ꯌꯦꯡꯒꯦ ꯉꯔꯥꯡ ꯅꯀꯣ ꯒꯨꯟꯗꯥ ꯁꯥꯔꯨꯕꯩꯅꯤ ꯉꯔꯥꯡ ꯃꯦꯂꯥ ꯃꯐꯝꯗ ꯒꯨꯟꯗꯥ ꯁꯥꯔꯨꯔꯦ ꯑꯗꯨꯅ ꯃꯥꯜꯂꯤꯕ ꯃꯁꯛꯁꯦ ꯁꯛꯇꯥꯗꯣ ꯒꯨꯟꯗꯥ ꯃꯥꯜꯂꯦ ꯍꯥꯏꯗ꯭ꯔꯗꯤ ꯒꯣꯄꯤꯂꯥꯒ ꯍꯥꯏꯕꯅꯤ ꯃꯐꯝꯗꯣ ꯂꯥꯏꯁ꯭ꯔꯝꯗ ꯒꯣꯀꯤꯂꯥ ꯍꯥꯏꯕꯅꯤ ꯍꯦꯜꯂꯣ ꯕꯤꯖꯦꯟ ꯍꯥꯏ ꯕꯥꯏ ꯀꯅꯥꯅꯣ ꯖꯥꯡ ꯄꯥꯊꯧꯅꯦ ꯃꯦꯁꯦꯖꯅ ꯗꯪ ꯐꯨꯗꯠꯂꯛꯄꯁꯤꯒ ꯅꯪ ꯄꯥꯔꯣ ꯑꯩ ꯈꯪꯗꯦ ꯄꯥꯕ ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯉꯥꯊꯔꯤꯕ ꯊꯣꯛ ꯌꯥꯔꯦ ꯅꯪ ꯆꯠꯔꯣ ꯅꯪꯉꯣꯟꯗ ꯌꯦꯡꯒꯗꯕ ꯃꯤ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯌꯦꯡꯒꯗꯕ ꯃꯤ ꯑꯝꯇꯅꯤ ꯅꯪꯅ ꯁꯛꯇꯣ ꯌꯦꯡꯉꯣꯗꯤꯗ ꯀꯅꯥꯅꯣ ꯊꯣꯛꯑꯣ ꯄꯥꯅꯒ ꯐꯖꯅ ꯄꯥꯎ ꯇꯧꯅꯨ ꯁꯣꯟꯅ ꯃꯤꯒꯤ ꯃꯦꯁꯦꯖꯁꯤꯡꯁꯦ ꯆꯪꯈꯤꯅꯤ ꯅꯠꯇꯗꯤ ꯃꯅꯤꯄꯨꯔꯗ ꯀꯅꯥ ꯈꯪꯅꯕ ꯂꯩꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗꯨꯁꯨ ꯍꯪꯉꯣ ꯑꯩꯒꯤ ꯆꯪꯉꯣ ꯆꯦꯅꯦꯜꯗꯁꯨ ꯕ꯭ꯔꯣꯗꯣ ꯆꯪꯉꯣꯀꯣ ꯑꯗꯨꯒ ꯑꯣꯞꯁꯟ ꯃꯌꯥꯝ ꯊꯣꯔꯛꯀꯅꯤ ꯂꯥꯁꯀꯤ ꯑꯗꯨꯒ ꯃꯥꯃꯣ ꯑꯦꯠ ꯇꯨ ꯀꯔꯤ ꯆꯪ ꯌꯦꯡꯒꯦꯗ ꯀꯥꯏ ꯕ꯭ꯂꯨ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯈꯪꯗꯦ ꯅꯀꯣꯟꯅ ꯃꯦꯁꯦꯖꯀ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯀꯥꯏ ꯆꯪꯈ꯭ꯔꯒꯦ ꯈꯪꯗꯦ ꯕ꯭ꯂꯨ ꯀꯩꯅꯣ ꯑꯃꯈꯗꯤ ꯑꯣꯏꯈ꯭ꯔꯦ ꯈꯪꯗꯦ ꯌꯣꯡꯆꯥꯛꯀꯤ ꯃꯒꯨꯟꯗꯤ ꯆꯥꯕ ꯅꯍꯥꯛ ꯌꯦꯛꯇ ꯀꯥꯟꯗ ꯑꯣꯏꯌꯨꯕꯣ ꯅꯥꯗ ꯌꯦꯛꯇ ꯑꯣꯏꯌꯨꯀꯣ ꯊꯦꯡꯀ꯭ꯌꯨ ꯁꯤꯕꯝ ꯁꯔꯃ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯏꯇꯩꯃꯁꯦ ꯀꯣꯏꯖꯔꯒꯦ ꯌꯥꯏ ꯀꯣꯏꯁꯜꯂꯨ ꯀꯅꯥꯅꯣꯁꯨ ꯊꯧꯔꯥꯝꯕꯝ ꯃꯥꯏꯕꯝ ꯀꯥꯏ ꯀꯣꯏꯁꯜꯂꯨ ꯌꯥꯏ ꯇꯣꯉꯥꯟꯕꯝ ꯁꯨꯞ ꯇꯧꯕꯤꯔꯛꯑꯣ ꯌꯣꯡꯆꯥꯛꯀꯤ ꯃꯒꯨꯟꯗꯤ ꯆꯥꯕ ꯀꯥꯟꯗ ꯈꯪꯗꯕꯅꯤ ꯑꯌꯨꯛꯇ ꯆꯨꯝꯃꯤ ꯑꯝꯕꯤꯇꯥ ꯀꯔꯤ ꯃꯊꯦꯜ ꯑꯣꯏꯖꯔꯒꯦ ꯏꯅꯥꯎꯗ ꯀꯩꯅꯣ ꯈꯨꯝꯃꯨ ꯌꯥꯗ꯭ꯔꯣ ꯐꯠ ꯂꯥꯎ ꯑꯂꯨ ꯈꯨꯝꯃꯨ ꯈꯥꯃꯦꯟ ꯑꯂꯨ ꯇꯣꯃꯦꯇꯣ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯤ ꯉꯁꯤꯗꯤ ꯁꯦꯡꯗꯣꯏ ꯅꯪꯁꯨ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯅꯨꯄꯤꯅ ꯐꯖꯕ ꯍꯦꯜꯂꯤꯕ꯭ꯔꯣ ꯑꯩꯁ ꯐꯖꯕꯅꯤ ꯑꯩꯅ ꯅꯨꯄꯤꯅ ꯊꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯒꯣꯀꯤꯂꯥꯗ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯏꯇꯥꯎ ꯂꯩ ꯑꯩꯒꯤ ꯒꯣꯀꯤꯂꯥ ꯏꯆꯦ ꯃꯥꯜꯂꯤꯗꯣ ꯑꯅꯨ ꯎꯕ꯭ꯔꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯕ꯭ꯂꯨ ꯍꯥꯏꯗꯤ ꯍꯤꯗꯣꯛ ꯍꯥꯏꯅꯤ ꯕ꯭ꯂꯨ ꯍꯥꯏꯗꯤ ꯍꯤꯗꯣꯛ ꯍꯥꯏꯅꯤ ꯑꯣ ꯔꯣꯁꯤꯗ ꯄꯤꯈ꯭ꯔꯦ ꯌꯥꯈ꯭ꯔꯦ ꯑꯝꯕꯤꯇꯥ ꯍꯤꯀꯣꯛ ꯍꯥꯏꯅꯤ ꯍꯤꯀꯣꯛ ꯃꯦꯁꯦꯖ ꯄꯥꯕꯗ ꯅꯪ ꯀꯗꯥꯏ ꯑꯝꯕꯤꯇꯥ ꯇꯞꯅ ꯀ꯭ꯋꯥ ꯀ꯭ꯋꯥ ꯑꯃ꯭ꯔꯤꯇꯥ ꯇꯞꯄ ꯀ꯭ꯋꯥ ꯃꯥꯂꯤ ꯁꯥꯔꯤꯗ ꯁꯥꯔꯤꯗ ꯏꯆꯦ ꯆꯨꯝꯃꯤ ꯌꯥꯔꯦ ꯕ꯭ꯔꯣ ꯕ꯭ꯂꯨ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯕ꯭ꯔꯣꯒꯤ ꯂꯥꯏꯐ ꯏꯁꯇꯥꯏꯜꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯤꯜꯆꯔ ꯀꯗꯥꯏꯒꯤꯅꯣ ꯁꯤꯜꯆꯔꯒꯤ ꯅꯠꯇꯦ ꯑꯩ ꯀꯔꯤꯝꯒꯟꯖꯀꯤ ꯍꯥꯏ ꯕ꯭ꯔꯣ ꯑꯦꯟ ꯁꯤꯁ ꯗꯨ ꯔꯣꯃꯤ ꯍꯥꯏ ꯕ꯭ꯔꯣ ꯇꯧꯔꯛꯏ ꯍꯦꯜꯂꯣ ꯁꯤꯁ ꯏꯆꯟ ꯔꯣꯃꯤ ꯏꯆꯟ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯀꯤꯠ ꯀꯥꯏ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯕꯣꯝ ꯆꯥꯏ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯩ ꯆꯍꯤꯁꯤꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯍꯣꯏ ꯚꯤꯗꯤꯑꯣ ꯍꯥꯏꯒꯨꯝ ꯇꯧꯈ꯭ꯔꯦ ꯆꯍꯤꯗꯤ ꯍꯥꯏꯐꯦꯠ ꯆꯠꯂꯦ ꯑꯩꯁꯦ ꯌꯥꯝ ꯑꯉꯥꯡꯅꯤ 32ꯒ ꯆꯠꯂꯝꯒꯤꯅꯤ ꯑꯩ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯆꯍꯤ 10 ꯍꯜꯂꯤ ꯑꯩꯒꯤ ꯏꯅꯥꯎ ꯕꯤꯖꯦꯟꯅ ꯍꯦꯜꯂꯤꯗ ꯊꯦꯡꯀ꯭ꯌꯨ ꯍꯦꯜꯂꯣ ꯅꯆꯦꯁꯨ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯇꯤ ꯎꯡꯕꯥꯡ ꯏꯌꯥꯝꯕ ꯂꯥꯛꯑꯦ ꯏꯅꯥꯎ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯏꯌꯥꯝꯕ ꯅꯨꯡꯉꯥꯏꯔꯤ ꯏꯌꯥꯝꯕꯗꯤ ꯀꯝꯗꯧꯔꯤ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯁꯦ ꯍꯤꯡꯂꯥ ꯍꯥꯏꯕ ꯂꯝꯗꯨꯒꯤꯅꯤ ꯌꯥꯎꯁꯪꯗ ꯀꯥꯏꯗ ꯀꯣꯏꯗꯣꯏꯅꯣ ꯌꯥꯎꯁꯪꯗꯤ ꯀꯣꯏꯔꯔꯣꯏ ꯌꯥꯎꯁꯪ ꯌꯧꯗ꯭ꯔꯤꯉꯩꯗ ꯌꯦꯛꯐꯝ ꯊꯕꯛꯐꯝ ꯆꯠꯂꯅꯤ ꯕ꯭ꯔꯣ ꯏꯇꯩꯃꯁꯦ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯅꯪ ꯕ꯭ꯂꯣꯛꯇꯣ ꯏꯇꯩꯃꯗ ꯁꯤꯟꯅꯈ꯭ꯔꯣ ꯍꯜꯂꯣ ꯑꯣ ꯏꯇꯩꯃꯁꯨ ꯃꯥꯁꯨ ꯂꯣꯏ ꯂꯥꯛꯑꯣ ꯏꯇꯩꯃ ꯕ꯭ꯂꯣꯛ
Kaino lau kai to. Kaino lawai ni na. Ita ima blogging ni aina mukbang kit yaw kana lau jade. Kari ai mo Lai kai to mi ta ka to mi jam lai. Jum ta la thì hura na tumi na kit hai tai. Sare inau mathel sare inau mathel ngasai keno da jong chak phan jolam phan lai thang pura phan sa thare bom debo nungala kan da khang bai dun kai jang sare ge inau bi ye o ai se bom sare romi nang kadida lakke romi nang kadida lakke romi thang imane karingon kadai gino karingon singlagi bro nagi nupi se yam nungsi thank you love from manipur yamba thank you ai live ta lakpi bidam ta li fajaba kaino mai Amrita Luna tabiwai thank you che aina hura orang fuda tu ni Buda bagai bit Idi hayo kanina riksoda lai o inau se anganga lai da bro o isan pi ma lai da jam gyan tai masam mana kaloi phoidal ye gingrang dagi ma pai be chaki ji tuition chaki thabak na kai lam da taurino thabak na guwahati da lai mana hingla da madak ta dum kasar hai na tai doi di kit yaw jam kan lang jade mili mai dai kyam leige karingasta मैम लइए metai di hain ka de metai ki khung nak tane koi jiga Amrita से थाबल okay no thambal थंबाल 10 सात पनी को iupa thank you wanita ise bro sis ka mukbang ta tro o taw gi khalam bane aba romi chandu do kai do jum dani nong bang to do ngai te angang yami ta taw ye ngang lei te malay family loin pun lei ban ya de hura na kit taw ye do video bu chingam de ja de ba don toy एकदम चाबा हेक्ता haurabo haure monisis charabo adugidi sare ise takel bijen ai kamen iba yadre o ise ibai thabak surang mani kaide ibai sanga dum irau bro saubi badi yade brogi itei mase maitei ro Maitei mandra mane ase manipuri ni Maitei mandra bagang de Tandon siri kanga laki dan de maitei mandra mo asigi message ma di paning de tu patok pi ke nang na igi comment ra ke no da lakpi ni na kari ai di live ta lakpi na thun nam ta chara oi chumi nong ma chara kan Tunne kamai chak chat doi na ado kisi matam lakan kamai chat doi no ibai kati mathen chage kari mathen chage ibai kari mathen chage fu ta fu na bai ga ai ga laktori mi Phuba ga haira ke che hauna lakadani bai ga ne che ke no tauri da ne che hido che imung da leira to kadai de param mun param Nong sang ba oyu kunci nong sang ba oyu bro oyu bro koi thank you Sivam good evening saitaji se anugi ngasigi fajabana ubada kamen iba tokre mane khatna ganu Nabani yam chanaye nungsinana lei thank you sare moni ano pisale ne ya no uto basiga ngasi uptre dum to yum tere bani noi anibu noi anibu mese saw jam wadre noi anibu khananu he ai ni ne khana de da dum phagi to binta gadi akhoi gi iche nungsibi ma la he anu iche la e yam yang na yauri da iche yaure anu nangi kanan se anu nangi hairstyle do yam paksare o mai video am thanga mai yengdri yum da lebani na ai punchi chupa nungai na leyu nang ju kra patho boy bro ichega mukbang challenge tawro o de pakum do biu ne par dum chali ne kamai video ge taro ke nong ma sang matam taro ke ji jade hai tai anu singo nungai bo anu singo da anu iche ma dai mi net yadre ai gi o nambem lai iche la e jari bro bijen bro ai wakhal yam nungai te ko
ꯀꯩꯗꯧꯔꯒꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ? ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦ ꯕꯦꯝꯂꯩ ꯏꯆꯦ? ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩ ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦ ꯏꯆꯦ ꯕꯦꯝꯂꯩ ꯏꯆꯦ? ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯒꯦ. ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯝꯕꯩꯗꯃꯛꯇ ꯕ꯭ꯔꯣꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔ ꯏꯆꯥꯗꯣ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯑꯩꯒꯤ ꯏꯆꯥꯗꯨꯒꯤ ꯕꯦꯕꯤ ꯃꯤꯡ ꯀꯧꯏ ꯕꯦꯕꯤ. ꯃꯄꯥꯅ ꯅꯨꯡꯁꯤꯅ ꯄꯣꯇꯣ ꯄꯣꯇꯣ ꯍꯥꯏ ꯀꯧꯕꯅꯤ. ꯕꯦꯝꯂꯩ ꯀꯔꯤ ꯇꯧꯔꯒꯦ? ꯕꯦꯕꯤꯗꯤ ꯑꯅꯣꯛ ꯎꯞꯄꯅ ꯄꯛꯆꯕ ꯍꯦꯜꯂꯤ. ꯄꯨꯁꯜꯂꯛꯑꯣ ꯄꯨꯁꯜꯂꯛꯑꯣ ꯄꯨꯁꯜꯂꯛꯑꯣꯅꯦ ꯀꯔꯤ? ꯎꯞꯁꯟꯒꯦꯅꯦ. ꯈꯔ ꯐꯖꯍꯟꯒꯦ ꯑꯩꯁꯦ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯆꯥꯛꯀꯣꯔꯣꯜꯅꯤ ꯃꯥꯅ ꯊꯧꯗꯥꯔꯤꯉꯥꯏꯗ. ꯏꯅꯥꯎꯒꯤ ꯁꯥꯏꯖꯁꯦ ꯀꯗꯥꯏ ꯄꯤꯒꯦꯁꯦ. ꯐꯖ ꯎꯞꯅ ꯎꯞꯄꯗꯤ ꯐꯖꯅ ꯎꯞꯄꯧꯗꯅ. ꯐꯖꯗ꯭ꯔꯣ ꯑꯗꯣ? ꯀꯗꯥꯏ ꯌꯧꯈ꯭ꯔꯦ? ꯍꯥꯟꯅ ꯎꯞꯁꯟꯕꯗꯤ ꯃꯦꯁꯦꯖ ꯃꯌꯥꯝ ꯎꯊꯣꯛꯈ꯭ꯔꯦ ꯂꯥꯡꯒꯅꯨ. ꯏꯅꯥꯎꯒꯤ ꯁꯥꯏꯖꯁꯦ ꯀꯗꯥꯏꯗꯩꯅꯣ? ꯄꯊꯥꯀꯥꯟꯗꯤꯒꯤꯅꯤ. ꯀꯣꯏꯁꯅꯝ ꯌꯥꯏ. ꯂꯋꯥꯏ ꯃꯆꯥꯅꯤꯅ ꯑꯃ ꯍꯥꯏꯌꯨ ꯍꯥꯏ ꯀꯧꯔꯣ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯁꯦ? ꯀꯔꯝꯕ ꯀꯣꯏꯁꯝ ꯌꯥꯏ ꯂꯋꯥꯏ ꯃꯆꯥ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯅ ꯍꯥꯏꯅ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣ. ꯂꯥꯏꯚꯇ ꯍꯥꯏꯕ ꯌꯥꯗꯦꯗꯕꯣ. ꯀꯩ ꯃꯊꯦꯜ ꯆꯥꯒꯦ? ꯕꯣꯝ ꯆꯥꯔꯦ. ꯅꯨꯡꯉꯥꯏꯔꯤ. ꯑꯅꯤꯇꯥ ꯕꯦꯝꯂꯩ ꯀꯩꯗꯧꯔꯒꯦ? ꯅꯞꯄꯤꯗꯣ ꯅꯞꯄꯤꯗꯣ ꯅꯞꯄꯨ. ꯍꯥꯏ ꯑꯅꯤꯇꯥ ꯉꯁꯤꯒꯤ ꯕ꯭ꯂꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏ. ꯊꯦꯡꯀ꯭ꯌꯨ. ꯑꯅꯤꯇꯥ ꯑꯩꯉꯣꯟꯗ ꯅꯠꯇꯦ. ꯀꯤꯠ ꯌꯥꯎꯗꯧꯔꯤꯉꯩꯗ ꯁꯥꯃꯨ ꯑꯣꯟꯈ꯭ꯔꯕꯅꯤ. ꯑꯩꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯕꯤꯕ ꯍꯣꯠꯅꯕꯗ ꯎꯆꯤ ꯑꯣꯟ. ꯍꯦꯜꯂꯣ ꯏꯆꯦꯒ ꯄꯨꯜꯂꯦ ꯉꯁꯤꯗꯤ. ꯁꯩꯇꯖꯤꯠ ꯅꯣꯛꯁꯜꯂꯦ. ꯕ꯭ꯔꯣꯒ ꯁꯤꯁ ꯑꯅꯤꯒ ꯂꯥꯏꯛ. ꯕ꯭ꯔꯣꯒ ꯁꯤꯁꯀ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯤ. ꯊꯦꯡꯀ꯭ꯌꯨ. ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ. ꯅꯩꯔꯦꯍꯦ ꯏꯕꯥꯏ ꯊꯣꯏꯅꯨ. ꯋꯥꯎ. ꯑꯩꯈꯣꯏꯒꯤ ꯁꯥꯏ ꯁꯥꯂꯤ ꯆꯪꯁꯤꯜꯂꯦꯍꯦ. ꯕꯦꯕꯤ ꯕ꯭ꯂꯣꯛꯀꯤ ꯁꯥꯂꯤ ꯆꯪꯉꯦ. ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯒꯦ. ꯋꯥꯎ ꯕꯦꯕꯤ ꯕꯥꯏ ꯋꯥꯏꯐ ꯀꯦ ꯁꯥꯠ. ꯐꯖꯅ ꯐꯖꯔꯦꯍꯦ ꯅꯥꯏꯁ. ꯊꯣꯏꯅꯨꯅꯤꯅꯦ. ꯅꯥꯏꯈꯣ ꯅꯪ ꯑꯉꯥꯡ ꯅꯥꯏꯈꯣ. ꯄꯊꯔꯀꯥꯟꯗꯤ ꯀꯗꯥꯏꯗꯅꯣ? ꯏꯅꯥꯎꯒꯤ ꯁꯥꯏꯖꯁꯤꯕꯨ ꯄꯊꯥꯔꯀꯥꯟꯗꯤ. ꯏꯅꯥꯎꯋꯥꯏ ꯅꯠꯇꯦ ꯏꯇꯥꯎꯒꯤ ꯁꯥꯏꯖꯁꯤꯕꯨ ꯍꯥꯏꯅꯤ. ꯅꯪꯒꯤ ꯅꯌꯨꯝ ꯍꯪꯉꯃꯤ ꯅꯄꯥꯡꯉ ꯐꯠ ꯂꯥꯎ ꯈꯨꯝꯖꯜꯂꯨ. ꯑꯩꯒꯤ ꯏꯄꯥꯝꯂꯣ ꯄꯊꯔꯀꯥꯟꯗꯤ ꯐꯖꯔꯦ ꯕꯦꯕꯤ ꯉꯣꯔꯣꯡ ꯉꯥꯟꯕ. ꯍꯧꯖꯤꯛꯇ ꯃꯑꯣꯡ ꯇꯥꯏ. ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯇꯀꯜ ꯃꯤꯆꯦꯜ. ꯑꯩꯅ ꯑꯅꯤꯔꯛ ꯁꯨꯔꯦ ꯕ꯭ꯔꯣ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯇꯥꯕꯤꯗꯦꯀꯣ. ꯁꯣꯝꯗ ꯋꯥꯟ ꯌꯨ ꯅꯣꯡꯃꯗ ꯂꯩꯔꯦ. ꯊꯦꯡꯉꯨ ꯑꯣꯟꯅ ꯂꯩꯔꯦ. ꯈꯤꯇꯪ ꯉꯥꯏꯔꯦ. ꯁꯨꯝ ꯄꯟꯅ ꯂꯩꯔꯦ. ꯑꯣ ꯇꯧꯕꯤꯔꯛꯀꯦ ꯏꯆꯦ ꯕꯦꯝꯂꯩ ꯏꯆꯦ ꯇꯧꯕꯤꯔꯛꯀꯦ ꯁꯣꯏꯗꯅ ꯇꯧꯀꯦ. ꯃꯔꯛꯇꯁꯨ ꯍꯥꯟꯅ ꯑꯃꯨꯛ ꯇꯧꯈ꯭ꯔꯗꯨꯗꯤ ꯑꯩꯅ. ꯏꯆꯦꯅ ꯎꯍꯧꯗ꯭ꯔ ꯃꯥꯅꯦ. ꯑꯗꯨꯝ ꯌꯦꯡꯕꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯂꯩꯕꯅꯤ. ꯏꯆꯦꯗ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯈꯤꯕꯒꯤ ꯇꯧꯔꯛꯀꯦ ꯑꯃꯨꯛ. ꯃꯦꯁꯦꯖꯀ ꯈꯔꯦ ꯃꯥꯂꯦꯝꯅ ꯊꯣꯏꯅꯨ. ꯃꯦꯁꯦꯖꯀ ꯁꯨꯃꯥꯏꯅ ꯂꯩꯔꯣ? ꯑꯅꯤꯇꯥꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯩꯅꯤꯍꯦ. ꯑꯩ ꯌꯦꯡꯗ꯭ꯔꯤꯀꯣ. ꯀꯅꯥ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯤꯀꯣ ꯉꯔꯥꯡꯗꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗꯒꯤ. ꯃꯇꯝ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ. ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ. ꯍꯌꯦꯡꯕꯨ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ. ꯅꯪꯁꯦ ꯏꯇꯩꯃ ꯂꯧꯔꯝꯗ꯭ꯔꯗꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯝꯃꯣꯏ. ꯆꯨꯝꯃꯤ ꯃꯥ ꯅꯨꯄꯤ ꯊꯤ ꯈꯪꯉꯝꯃꯣꯏ ꯑꯩꯅ ꯃꯉꯣꯟ ꯂꯩꯕꯤꯔꯝꯗ꯭ꯔꯗꯤ. ꯑꯗꯣ ꯑꯃ ꯑꯆꯨꯝꯕ ꯋꯥꯔꯤꯅꯤ. ꯑꯩꯗꯣ ꯃꯇꯝ ꯅꯨꯄꯤ ꯊꯤꯔꯝꯗꯦ. ꯑꯩ ꯅꯨꯄꯤ ꯊꯤꯕꯨ ꯊꯤꯔꯣꯏ. ꯌꯨꯇꯨꯕ ꯄꯥꯏꯔꯒ ꯅꯨꯄꯤ ꯊꯤꯕ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ. ꯀꯔꯤ? ꯀꯦꯁꯦ ꯍꯣ ꯚꯥꯏ ꯊꯤꯛ ꯍꯦ. ꯇꯈꯦꯜ ꯏꯆꯦ ꯃꯣꯅꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯕ? ꯕꯍꯨꯠ ꯗꯤꯅꯣ ꯀꯦ ꯕꯥꯠ. ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ? ꯕꯣꯝ ꯆꯥꯏ. ꯅꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯔꯤ. ꯃꯤꯅ ꯐꯣꯇꯣ ꯎꯗ꯭ꯔꯦꯅ ꯆꯠꯔꯨꯅꯦ ꯅꯪꯅ ꯑꯃ ꯅꯞꯁꯟꯕꯤꯗ ꯉꯥꯏ ꯂꯩꯍꯦ. ꯀꯗꯥꯏ ꯆꯠꯂꯨ ꯍꯥꯏꯅꯣ? ꯌꯨꯝ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯣ? ꯃꯦꯁꯦꯖꯇꯣ ꯈꯔ ꯄꯥꯎꯅꯦ. ꯑꯩ ꯄꯥꯉꯝꯃꯣꯏ ꯅꯪ ꯄꯥꯔꯛꯑꯣ. ꯑꯩ ꯈꯪꯗꯦ ꯄꯥꯗꯕꯅꯤꯅ. ꯅꯣꯏꯇꯅꯤ ꯅꯨꯡꯉꯥꯏꯔꯤꯁꯦ ꯀꯣ ꯊꯣꯏꯅꯨ ꯏꯕꯥꯏ. ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯅꯣꯏꯇꯅꯤ ꯅꯨꯡꯉꯥꯏꯔꯤꯁꯦ ꯀꯣ. ꯀꯁꯥꯔ ꯀꯄꯜ ꯂꯥꯛꯑꯦ. ꯅꯪꯅ ꯉꯥꯊꯔꯗꯤ ꯗꯗꯥ ꯑꯩ ꯉꯁꯤꯒꯤ ꯁꯣꯟꯗ ꯌꯧꯈ꯭ꯔꯦ. ꯀꯩꯅꯣ ꯃꯦꯁꯦꯖ ꯀꯗꯥꯏꯅꯣ ꯃꯥꯡꯈ꯭ꯔꯦ? ꯅꯪ ꯉꯥꯊꯔ ꯑꯩ ꯁꯣꯝꯗ ꯊꯦꯛꯇꯣꯛꯅ ꯂꯩꯔꯦ ꯀꯁꯥꯔ ꯁꯣꯝꯗ. ꯀꯄꯜ ꯗꯗꯥ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯏꯐꯁꯦ. ꯅꯨꯡꯉꯥꯏꯕꯅꯤ. ꯇꯈꯦꯜ ꯕꯦꯝꯂꯩꯗ ꯅꯣꯛꯁꯜꯂꯤ. ꯑꯗꯩ ꯇꯣꯝꯕꯁꯤꯅ ꯀꯩꯅꯣ ꯐꯖꯕ ꯂꯥꯞꯖꯝ ꯊꯥꯖꯜꯂꯦ. ꯀꯅꯥꯅꯣ ꯇꯣꯝꯕ ꯍꯥꯏꯁꯦ? ꯈꯪꯗꯦꯅꯦ. ꯔꯣꯃꯤꯁꯤꯅ ꯕ꯭ꯔꯣ ꯑꯁꯤꯁ ꯑꯩ ꯆꯥꯛ ꯆꯥꯈꯤꯒꯦꯀꯣ. ꯊꯣꯛꯂꯒꯦ. ꯆꯥꯎ. ꯏꯇꯥꯎꯒꯤ ꯊꯕꯛ ꯃꯐꯝ ꯁꯤꯕꯨ ꯀꯥꯏꯗꯅꯣ? ꯒꯧꯍꯥꯇꯤꯗ ꯗꯗꯥ ꯃꯁꯛ
ꯐꯖꯅ ꯎꯗꯦ ꯃꯣꯕꯥꯏꯜꯗꯣ ꯑꯣ ꯄꯨꯂꯨꯅꯦ ꯀꯗꯥꯏꯗꯅꯣ ꯐꯅꯤ ꯏꯁꯇꯦꯟ ꯁꯣꯝꯗ ꯂꯩꯍꯧꯔꯦ ꯏꯁꯇꯦꯟꯗꯣ ꯄꯨꯔꯛꯀꯅꯥ ꯄꯨꯔꯛꯇꯣ ꯀꯥꯏꯁꯇꯦ ꯅꯪ ꯃꯣꯕꯥꯏꯜ ꯕꯦꯛꯇ ꯌꯥꯎꯕ꯭ꯔꯣ ꯀꯃꯦꯟ ꯆꯠꯈꯔꯦ ꯑꯣ ꯀꯃꯦꯟ ꯈꯔ ꯆꯠꯈꯤꯕ ꯃꯥꯜꯂꯦ ꯏꯆꯦ ꯑꯩꯁꯨ ꯖꯔꯪ ꯖꯔꯪ ꯄꯥꯏꯁꯤꯜꯂꯛꯄꯁꯤꯒ ꯏꯕꯗ ꯁꯣꯏꯕꯒꯤꯅꯤ ꯁꯥꯎꯗꯦꯗ ꯑꯁꯤ ꯑꯩꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯕꯦꯝꯂꯩ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯒꯤ ꯑꯃꯨꯛ ꯐꯥꯎ ꯇꯧꯕꯤꯗꯦ ꯏꯁ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯔꯤꯡꯗꯣ ꯄꯨꯊꯣꯔꯛꯑꯒ ꯅꯪ ꯑꯗꯨꯗꯤ ꯀꯗꯥꯏꯗꯅꯣ ꯑꯗꯣꯅ ꯔꯤꯡꯅꯤꯅꯦ ꯔꯤꯡ ꯂꯥꯏꯠꯅꯤꯅꯦ ꯏꯁꯇꯦꯟꯗꯨꯅ ꯇꯣꯡꯉꯥꯜꯂꯤ ꯏꯁꯇꯦꯟꯗꯨ ꯃꯈꯥꯗ ꯂꯩꯔꯝꯒꯅꯤ ꯌꯦꯡꯉꯨꯅꯦ ꯇꯥꯏꯄꯣꯠ ꯏꯁꯇꯦꯟꯁꯨ ꯈꯪꯗ꯭ꯔ ꯃꯥꯅꯦ ꯑꯩ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗꯕꯅꯤꯅ ꯈꯪꯖꯗꯦ ꯏꯆꯦꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯉꯣꯟꯗ ꯆꯍꯤ 10 ꯍꯜꯂꯤꯃ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯄꯩꯁꯥ ꯄꯪꯇꯥ ꯇꯥꯔꯦ ꯑꯗꯨꯒꯤꯒ ꯇꯥꯔꯦꯟꯇꯦꯅ ꯊꯝꯃꯤ ꯃꯤꯗꯣ ꯄꯩꯁꯥꯕꯨ ꯇꯥꯟꯅꯕ꯭ꯔꯅꯦ ꯑꯩꯅ ꯊꯝꯃꯤ ꯑꯩ ꯃꯤꯗꯣ ꯇꯥꯔꯗꯤ ꯂꯧꯍꯧꯒꯦ ꯇꯧꯔꯤꯅꯤ ꯀꯔꯤ ꯇꯧꯔꯒꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯕ꯭ꯔꯣ ꯀꯩ ꯑꯦꯟꯁꯥꯡ ꯀꯩ ꯆꯥꯒꯦ ꯑꯩ ꯕꯣꯝ ꯆꯥꯏ ꯅꯪꯒꯤ ꯏꯁꯇꯦꯟ ꯄꯛꯇꯦ ꯌꯥꯎꯕꯅꯤ ꯐꯤꯔꯣꯡꯒꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯆꯦ ꯑꯃ ꯎꯗꯦꯅꯦ ꯕꯤꯖꯦꯟ ꯂꯥꯛꯇꯦꯅꯦ ꯑꯝꯇ ꯍꯥꯡꯗꯣꯛꯎꯅꯦ ꯁꯤꯒꯩ ꯖꯩ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯏꯁꯇꯦꯟꯗꯣ 10K ꯌꯧꯕ ꯑꯣꯏꯔꯣ ꯊꯨꯅ ꯕ꯭ꯔో ꯊꯦꯡꯀ꯭ꯌꯨ ꯌꯧꯖꯔꯒꯦ ꯕ꯭ꯔꯣ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯑꯩꯗꯤ ꯕꯦꯕꯤ ꯕ꯭ꯂꯣꯛꯀꯤ ꯃꯦꯊꯣꯔꯅꯤꯅ ꯇꯧꯔꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩ ꯕ꯭ꯔꯣ ꯑꯩꯗꯤ ꯆꯦꯟꯕꯗꯣ ꯉꯥꯏꯍꯥꯛ ꯂꯩ ꯁꯨꯝ ꯃꯅꯤꯄꯨꯔꯗꯩ ꯉꯥꯡꯕꯗꯣ ꯑꯗꯣ ꯄꯊꯛ ꯕꯖꯥꯔ ꯄꯥꯊꯛ ꯕꯖꯥꯔ ꯄꯥꯊꯛ ꯕꯖꯥꯔ ꯊꯨꯝꯌꯥꯛꯄꯤ ꯄꯥꯊꯣꯛ ꯕꯖꯥꯔ ꯊꯨꯝꯌꯥꯛꯄꯤ ꯌꯥꯝ ꯍꯣꯡꯉꯤ ꯍꯥꯏꯅꯦ ꯄꯥꯊꯣꯛ ꯕꯖꯥꯔ ꯈꯪꯗꯦꯗꯣ ꯁꯤ ꯕꯖꯥꯔꯁꯦ ꯑꯩ ꯆꯠꯂꯦ ꯕꯥꯏ ꯕꯥꯏ ꯇꯈꯦꯜ ꯏꯆꯦ ꯑꯣ ꯕꯦꯝꯂꯩ ꯏꯆꯦ ꯆꯠꯂꯒꯦ ꯍꯥꯏꯔꯦ ꯃꯦꯁꯦꯖꯇꯣ ꯖꯪꯅ ꯄꯥꯎꯅ ꯖꯪꯅ ꯄꯥꯎꯅ ꯅꯣꯏ ꯑꯅꯤ ꯆꯪꯅ ꯃꯦꯁꯦꯖ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯇꯧꯗꯣꯔꯤ ꯃꯣꯕꯥꯏꯜꯁꯨ ꯏꯁꯇꯦꯟꯗ ꯈꯤꯜꯍꯧꯗ꯭ꯔꯦ ꯉꯁꯥꯏꯅꯁꯨ ꯏꯁꯇꯦꯟꯗ ꯈꯤꯜꯂꯒ ꯌꯥꯔꯣꯏ ꯌꯥꯅꯤ ꯃꯣꯕꯥꯏꯜ ꯄꯥꯏꯕꯁꯤ ꯃꯦꯁꯦꯖ ꯄꯥꯎꯁꯤ ꯄꯥꯎ ꯀꯗꯥꯏꯗꯩꯅꯣ ꯄꯥꯗꯣꯏ ꯊꯣꯏꯅꯨ ꯇꯞꯄ ꯅꯣꯏꯅ ꯃꯦꯁꯦꯖ ꯄꯥꯔꯤꯗꯣ ꯄꯥꯎꯅꯤ ꯄꯥꯎ ꯈꯪꯗꯦ ꯍꯥꯏꯔꯛꯏꯅꯤ बेबी बाय हम लोग को पता नहीं पारा चकोबा ꯇꯣꯝꯕ ꯍꯦꯟꯅ ꯊꯥꯕꯜ ꯁꯤ ꯂꯩꯕ ꯌꯥꯗꯦ ꯈꯪꯗꯦ ꯀꯗꯥꯏ ꯄꯥꯗꯣꯏꯅꯣ ꯅꯪ ꯃꯦꯁꯦꯖ ꯃꯌꯥꯝꯁꯦ ꯌꯥꯔꯣꯏ ꯅꯪ ꯈꯔ ꯀꯗꯥꯏ ꯊꯥꯗꯣꯛꯑꯝꯃꯤ ꯃꯦꯁꯦꯖꯇꯣ ꯃꯦꯁꯦꯖ ꯖꯥꯡ ꯄꯥꯎ ꯒꯨꯍꯥꯇꯤ ꯀꯥꯏꯗꯅꯣ ꯊꯕꯛ ꯇꯧꯔꯤꯁꯤꯕꯨ ꯒꯨꯍꯥꯇꯤ ꯀꯩꯅꯣꯗ ꯑꯁ ꯃꯤꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯄꯥꯎ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯩ ꯄꯥꯒꯝꯃꯣꯏ ꯀꯗꯥꯏꯗ ꯈꯪꯗꯦ ꯅꯪ ꯃꯦꯁꯦꯖ ꯃꯌꯥꯝꯁꯦ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯇꯧꯕꯁꯦ ꯉꯝꯃꯣꯏꯗꯧꯔꯤ ꯐꯖꯅ ꯐꯝꯃ ꯄꯥꯎ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯅꯪ ꯃꯥꯏꯀꯩ ꯊꯤꯔꯤ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯩ ꯃꯥꯡꯈ꯭ꯔꯦ ꯅꯪ ꯃꯦꯁꯦꯖ ꯃꯌꯥꯝꯗꯣ ꯀꯗꯥꯏ ꯌꯧꯔꯝꯃꯕꯅꯤꯅꯦ ꯄꯩꯁꯥꯗꯣ ꯇꯨꯃꯤꯟꯅ ꯈꯨꯟꯖꯤꯜꯂꯨ ꯑꯃ꯭ꯔꯤꯇꯥ ꯍꯣꯏ ꯏꯆꯦ ꯑꯗꯨꯅ ꯐꯔꯅꯤ ꯇꯨꯃꯤꯟꯅ ꯈꯨꯟꯖꯤꯟꯕꯅ ꯑꯗꯒꯤꯗꯤ ꯕꯦꯝꯂꯩ ꯀꯩ ꯂꯩꯔꯒꯦ ꯌꯥꯏ ꯏꯆꯦ ꯕꯦꯝꯂꯩꯗ ꯍꯪꯉꯤ ꯃꯥꯅꯦ ꯃꯥꯏꯁꯦ ꯀꯩ ꯂꯩꯔꯒꯦ ꯑꯩ ꯂꯥꯏꯚ ꯑꯃꯨꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯐꯖꯅ ꯁꯦꯝꯕ ꯍꯩꯇꯦ ꯑꯗꯣ ꯉꯁꯤꯅꯤ ꯐꯥꯔꯁꯅꯤ ꯃꯥꯏ ꯂꯥꯏꯚꯇ ꯂꯥꯛꯏꯁꯦ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯕ꯭ꯔꯣ ꯃꯅꯤꯄꯨꯔ ꯂꯥꯛꯑꯣꯗꯅ ꯍꯣꯏ ꯅꯣꯡꯃ ꯀꯣꯏꯕ ꯂꯥꯛꯀꯦ ꯁꯣꯏꯗꯅ ꯑꯗꯩ ꯕ꯭ꯔꯣ ꯀꯩ ꯂꯝꯗꯩꯅꯣ ꯑꯗꯨꯒ ꯏꯇꯩꯃꯅ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏ ꯅꯛꯅꯩ ꯑꯩꯒꯤ ꯍꯦꯔꯣꯒꯤ ꯌꯨꯝꯗꯒꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯆꯠꯄꯗ 1 ꯘꯟꯇꯥ ꯂꯥꯏꯟ ꯒꯥꯔꯤ ꯆꯠꯂꯒ 2 ꯘꯟꯇꯥ ꯆꯪꯉꯤ ꯑꯅꯨ ꯍꯥꯏ ꯃꯩꯇ꯭ꯔꯣꯜ ꯍꯥꯏꯅꯨ ꯀꯩꯅꯣ ꯍꯥꯏꯁꯦ
ꯍꯥꯏ ꯃꯦꯊꯣꯔ ꯍꯥꯏꯅꯨ ꯇꯧꯍꯣꯏꯗꯦꯅꯦ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯃꯆꯤꯟꯗꯒꯤ ꯑꯩ ꯁꯨꯝ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯅ ꯂꯩꯌꯦꯕ ꯑꯗꯨꯒ ꯁꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯃꯌꯥꯝ ꯃꯩꯇꯩ ꯏꯆꯜ ꯏꯅꯥꯎꯁꯤꯡꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯧꯁꯤꯡꯒꯤ ꯃꯤꯡꯗ ꯆꯤꯡꯅ ꯍꯥꯞꯄꯤꯕꯒꯤ ꯃꯍꯨꯠꯇ ꯂꯩꯅ ꯍꯥꯞꯄꯤꯌꯨ ꯊꯦꯡꯀ꯭ꯌꯨ ꯒꯨꯋꯥꯍꯥꯇꯤ ꯀꯥꯏꯗ ꯊꯕꯛ ꯇꯧꯔꯤꯁꯤꯕꯨ ꯒꯨꯋꯥꯍꯥꯇꯤ ꯀꯥꯏꯗ ꯊꯕꯛ ꯈꯪꯗꯦ ꯑꯩꯁꯨ ꯒꯨꯋꯥꯍꯥꯇꯤ ꯀꯥꯏꯗ ꯃꯥꯅ ꯊꯕꯛ ꯁꯨꯔꯤꯁꯦ ꯐꯖꯅ ꯗꯥ ꯏꯅꯝꯃꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯑꯩꯈꯣꯏ ꯇꯤꯅꯨ ꯃꯦꯁꯦꯖ ꯀꯛꯈꯔꯦ ꯃꯈꯥꯔꯣꯝꯗꯒꯤ ꯄꯥꯕ ꯍꯧꯔꯣ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯇꯈꯦꯜꯒꯤ ꯏꯆꯦ ꯀꯗꯣꯝꯗꯒꯤ ꯄꯥꯗꯣꯏꯅꯣ ꯑꯩꯈꯣꯏ ꯏꯕꯥꯏ ꯃꯦꯁꯦꯖ ꯊꯥꯔꯦ ꯑꯩꯒꯤ ꯋꯥꯅ ꯏꯟꯖꯜꯂꯛꯄ ꯀꯃꯦꯟ ꯖꯥꯇꯤ ꯃꯨꯡꯗꯕ ꯃꯥꯡꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯥꯅꯦ ꯑꯃ꯭ꯔꯤꯇꯥꯁꯦ ꯆꯍꯤ ꯌꯥꯝ ꯅꯧꯔꯝꯒꯗꯕ ꯃꯥꯜꯂꯤ ꯅꯧꯔꯤ ꯏꯆꯦ ꯑꯩ ꯆꯍꯤ ꯑꯗꯒꯤ ꯁꯤꯇꯖꯤꯠ ꯀꯩꯅꯣ ꯏꯕꯥꯏ ꯅꯣꯛꯁꯜꯂꯛꯏꯁꯦ ꯏꯇꯩꯃ ꯏꯆꯥ ꯀꯌꯥ ꯁꯨꯔꯒꯦ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯑꯩꯒꯤ ꯅꯪ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯈꯪꯗꯦ ꯅꯪ ꯂꯥꯏꯚ ꯊꯥꯗꯣꯛꯑꯣ ꯑꯩ ꯉꯝꯃꯣꯏ ꯅꯪꯉꯣꯟꯗ ꯌꯦꯡꯅꯤꯡꯉꯦ ꯑꯩ ꯉꯝꯃꯣꯏ ꯅꯪ ꯂꯥꯏꯚ ꯃꯌꯥꯝꯗꯣ ꯄꯥꯎ ꯊꯣꯛꯅꯦ ꯃꯈꯨꯔꯣ ꯊꯣꯛ ꯅꯪ ꯂꯥꯏꯚ ꯃꯌꯥꯝꯗꯣ ꯄꯥꯎ ꯑꯩ ꯉꯝꯃꯣꯏ ꯀꯩꯅꯣ ꯁꯤꯗꯤ ꯈꯪꯗꯦ ꯀꯔꯤꯒꯤ ꯆꯤꯡꯁꯤꯜꯂꯤꯅꯣ ꯏꯁꯇꯦꯟꯒ ꯗꯨꯡ ꯆꯥꯔꯣꯏ ꯅꯪꯁꯤ ꯑꯃꯠꯇꯅꯤꯗ ꯕ꯭ꯔꯣꯗꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯁꯦꯇꯖꯤꯠ ꯅꯆꯦ ꯈꯨꯟꯒꯦ ꯀꯃꯦꯟꯗꯣ ꯑꯉꯥꯡꯁꯨ ꯎꯍꯟꯂꯣ ꯑꯉꯥꯡ ꯄꯥꯏꯕ ꯆꯠꯈꯤ ꯀꯁꯥꯔ ꯀꯄꯜ ꯏꯆꯥ ꯏꯉꯥꯡ ꯀꯩꯅꯣ ꯆꯠꯈꯤ ꯇ꯭ꯌꯨꯁꯟ ꯆꯠꯈꯤ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯒ ꯃꯥ ꯂꯩꯃ ꯍꯥꯏꯕꯅꯤ ꯂꯩꯅꯥ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯣ ꯃꯥꯂꯦꯝ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯅꯆꯦꯗꯤ ꯄꯥꯝꯃꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯍꯣꯏ ꯏꯆꯦ ꯇꯈꯦꯜ ꯅꯨꯄꯥꯁꯤꯡꯅ ꯅꯦꯠꯁꯦ ꯄꯪꯆꯠꯇ ꯆꯠ ꯂꯩꯔꯦ ꯑꯩꯒꯤ ꯅꯦꯠꯁꯦ ꯏꯃꯨꯡꯗ ꯑꯣꯏꯕꯁꯤꯒ ꯀꯗꯥꯏꯅꯣ ꯃꯥꯡꯈꯔꯦ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯕꯦꯕꯤ ꯀꯧꯏ ꯕꯦꯕꯤ ꯍꯨꯏꯁ ꯁꯠꯇꯖꯤꯠ ꯃꯤꯒꯤ ꯃꯥꯡꯗ ꯏꯆꯟ ꯀꯧ ꯑꯩꯗꯤ ꯑꯣꯟꯂꯤ 18 ꯏꯌꯥꯔꯁꯅꯤ ꯋꯥ ꯇꯈꯦꯜ ꯏꯆꯦ ꯆꯍꯤ 19 ꯁꯨꯔꯦ ꯍꯥꯏ ꯅꯦꯠꯁꯨ ꯑꯩꯒ ꯃꯥꯟꯅꯩ ꯏꯆꯦ ꯀꯩꯅꯣ ꯅꯦꯠꯁꯨ ꯖꯥꯟꯗꯤ ꯅꯦꯠꯁꯨ ꯖꯟꯗꯤ ꯃꯨꯟꯗꯥ ꯑꯣꯠꯄ ꯍꯧꯈ꯭ꯔ ꯃꯥꯅꯦ ꯃꯔꯛ ꯃꯔꯛꯇ ꯖꯟꯗꯤ ꯃꯨꯟꯗꯥ ꯑꯣꯠꯂꯤꯃ ꯑయ్ꯌꯥ ꯇꯥꯗꯣ ꯕꯤꯖꯦꯟ ꯌꯨꯝꯗꯔꯣ ꯑꯦꯝ ꯔꯕꯤ ꯏꯆꯟ ꯌꯨꯝꯗ ꯂꯥꯛꯏ ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯋꯦꯜꯀꯝ ꯇꯈꯦꯜ ꯃꯤꯡꯖꯦꯟꯅ ꯑꯦꯝ ꯔꯕꯤ ꯋꯦꯜꯀꯝ ꯍꯥꯏꯁꯤꯗꯤ ꯑꯀꯣꯡꯕꯩ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯇꯈꯦꯜ ꯃꯤꯡꯖꯦꯟꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯎꯗꯕ ꯀꯨꯏꯔꯦꯀꯣ ꯏꯅꯥꯎꯁꯦ ꯀꯔꯝꯕ ꯏꯅꯥꯎ ꯔꯦꯕꯤ ꯏꯅꯥꯎ ꯑꯣꯏꯔꯝꯒꯅꯤ ꯃꯥꯁꯨ ꯚꯤꯗꯤꯑꯣ ꯍꯟꯗꯛ ꯃꯔꯛ ꯀꯩꯅꯣ ꯃꯤ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯅꯦꯠ ꯌꯥꯗꯕꯗꯒꯤ ꯀꯃꯦꯟꯒ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦꯅꯦ ꯅꯠꯇ꯭ꯔꯒ ꯀꯩ ꯇꯧꯈ꯭ꯔꯖꯥꯠꯅꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯊꯥꯔꯛꯇꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯀꯩꯅꯣ ꯇꯧꯈꯤꯔ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯕ꯭ꯔꯣ ꯁꯤꯁꯇꯔ ꯍꯥꯏ ꯂꯥꯛꯑꯦ ꯑꯗꯨ ꯁꯅꯥꯊꯣꯏꯕꯤ ꯂꯥꯛꯑꯦ ꯑꯗꯨ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯀꯩꯅꯣꯅꯤ ꯃꯣꯏꯕꯥꯅꯤ ꯗꯥꯔꯂꯤꯡ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯆꯤꯛꯀꯟ ꯆꯥꯕ ꯆꯥꯕꯒꯤ ꯀꯤꯠ ꯌꯥꯎꯗꯣ ꯌꯥꯝ ꯅꯣꯛꯁꯤ ꯑꯝꯇ ꯇꯧꯔꯣꯁꯦ ꯅꯪꯒꯤ ꯌꯥꯝ ꯀꯤꯠ ꯅꯣꯛꯏ ꯍꯥꯏꯃꯤꯅꯦ ꯊꯦꯡꯀ꯭ꯌꯨ ꯄꯛꯇꯦ ꯊꯦꯡꯀ꯭ꯌꯨ ꯄꯛꯇ꯭ꯔꯁꯨ ꯊꯦꯡꯀ꯭ꯌꯨꯅꯤ ꯀꯣꯏꯕꯗ ꯚꯤꯗꯤꯑꯣꯒ ꯅꯝꯗ꯭ꯔꯦ ꯏꯆꯦ ꯑꯣ ꯕ꯭ꯔꯣ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯁꯦꯡꯕꯅꯤꯅꯦ ꯅꯪꯒ ꯀꯩꯅꯣꯒ ꯑꯗꯨ ꯁꯅꯥꯊꯣꯏ ꯏꯆꯟꯒ ꯑꯩꯒꯤ ꯁꯥꯏꯖꯁꯤꯒꯗꯤ ꯃꯣꯏ ꯗꯥꯔꯂꯤꯡ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯤ ꯃꯣꯏꯕꯥꯅꯤ ꯍꯨꯔꯥꯟꯅꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ
Kay numitang huran na wai sanay ba ako'y banina? Nang han prank call ka tawsalido ay Oh, ay uway na prank daw ra hura wai. Adu din nangona prank daw ko mi hindo na huran wai sanay ro. ꯑꯩꯉꯣꯟ ꯇꯧꯔꯛꯏꯗꯨꯅ blind ꯅꯠꯇꯅꯤ To jare aingonda tawrei aina mangonda ise blind ni nangon tawra ko mi hindo fajana khanga tawrei ni. Nang ju kaino ro. ꯑꯁꯤꯅꯤ ꯆꯦ ꯌꯨꯝꯗ ꯂꯥꯛꯄ ꯑꯣꯛꯄꯗꯤ ꯃꯩꯇꯩ ꯏꯆꯦ ꯏꯆꯟꯁꯤꯡꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯧꯁꯤꯡꯒꯤ ꯃꯤꯡꯗ ꯁꯤꯡꯍꯥ ꯍꯥꯞꯄꯤꯕꯒꯤ ꯃꯍꯨꯠꯇ ꯂꯩꯃ ꯍꯥꯞꯄꯤꯌꯨ ꯑꯣ ꯑꯩꯈꯣꯏ ꯀꯁꯥꯗꯗꯤ ꯑꯗꯨꯝ ꯍꯥꯟꯅꯗꯩ ꯁꯤꯡꯉꯣ ꯍꯥꯏꯅ ꯆꯠꯅꯕꯅꯤꯅ ꯁꯤꯡꯉꯣ ꯆꯠꯅꯔꯦ ꯕ꯭ꯔꯣꯒꯤ ꯋꯥꯔꯤꯗꯤ ꯅꯩꯊꯔꯦ ꯅꯩꯕꯅꯤ ꯑꯩꯈꯣꯏ ꯀꯤꯠ ꯀꯤꯠ ꯌꯥꯎꯅꯤꯅ Ne madam chupa nai leibani je. ꯂꯨꯂꯨ ꯀꯩꯊꯕꯤ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯏꯆꯟ Noi bani punna ꯎꯕꯁꯦ ubase ꯌꯥꯝ ꯍꯔꯥꯎꯏ ꯑꯩꯁꯨ ꯍꯔꯥꯎꯏ Nangna kaigi harawiba. ꯀꯩꯅꯣ ꯑꯩ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯃꯤꯅ ꯐꯖꯩ ꯍꯥꯏꯔꯦ ꯍꯔꯥꯎꯗ꯭ꯔꯣ ꯅꯥꯎꯔꯦꯝ ꯀꯩꯅꯣ ꯄꯣꯛ ꯑꯝꯇ ꯆꯥꯔꯛꯑꯣ ꯄꯣꯛ ꯑꯩ ꯆꯥꯗꯦ ꯃꯥꯅ ꯆꯥꯔꯛꯀꯅꯤ ꯑꯗꯣ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯄꯣꯛ ꯃꯥ ꯆꯥꯔꯛꯀꯅꯤ ꯑꯩꯅ ꯌꯦꯟ ꯆꯥꯔꯛꯀꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯀꯅꯤꯗꯣ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯍꯌꯦꯡ ꯑꯀꯣꯝ ꯍꯟꯗꯣꯔꯤꯕ ꯍꯌꯦꯡ ꯍꯪꯆꯤꯠ ꯍꯟꯗꯣꯔꯤꯃꯩ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯩꯕ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯗꯨꯒꯤꯅꯤ Sam foirene taurise bijen. ꯑꯁꯤꯅꯤ Lambu helaba iche foiduini. Ma igona haiba sanathoibi angonga kol prank tawbodo darling na ye wari huran jikte ye. Mangona prank tawrei mayam du wari huran jikte rongwen do foidari ba madam. ꯅꯨꯄꯤ ꯑꯅꯤ ꯗꯥꯔꯂꯤꯡ ꯑꯣꯏꯔꯒ ꯇꯧꯔꯒ ꯁꯣꯏꯕ ꯌꯥꯎꯕ꯭ꯔꯣ ꯑꯗꯨꯒ Nang akoy bani huran wari jikte ya ꯏꯆꯥꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯕꯦꯕꯤ ꯑꯩꯒꯤ ꯕꯦꯕꯤ ꯕ꯭ꯂꯣꯛꯇꯣ ꯕꯦꯕꯤꯗꯣ ꯏꯆꯥꯒꯤ ꯃꯃꯤꯡꯅꯤꯌꯦ ꯑꯩ ꯍꯥꯟꯅ ꯕ꯭ꯂꯣꯛ ꯇꯧꯒꯦ ꯍꯥꯏꯅ ꯕ꯭ꯂꯣꯛ ꯄꯥꯜꯂꯝꯕ ꯌꯥꯅꯦꯕ ꯑꯗꯨꯒꯩꯗꯤ Ani nangi to data on taw tham. ꯅꯦꯠꯁꯦ ꯉꯥꯛꯇꯪꯗ ꯕꯠ ꯂꯥꯎ ꯇꯠꯂꯤꯗ ꯏꯃꯨꯡꯗ ꯂꯩꯕꯁꯤꯒ Kadai kai jau hare. Itaw yumdaro. ꯏꯇꯥꯎ ꯌꯨꯝꯗꯅꯤ Kharani leikho bro ai. Emre binare kharani. ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯑꯦꯝ ꯔꯦꯕꯤ ꯑꯩ ꯊꯕꯛ ꯂꯩꯕ ama. ꯃꯥꯂꯦꯝ ꯑꯩ ꯃꯥꯂꯦꯝ ꯏꯅꯥꯎꯋꯥ ꯑꯃ ꯍꯥꯏꯌꯨꯔꯥ ꯃꯥꯂꯦꯝ ꯏꯅꯥꯎꯋꯥ ꯑꯃ ꯍꯥꯏꯌꯨꯔꯥ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩꯁꯨ ꯌꯥꯝꯅ ꯈꯪꯕ ꯅꯠꯇꯦ ꯃꯥꯂꯦꯝꯗ ꯍꯥꯏꯔꯤꯃꯤ ꯑꯣ ꯌꯨꯝꯗ ꯂꯥꯛꯑꯕꯣ ꯕ꯭ꯔꯣꯒ ꯏꯅꯝꯃꯒ ꯄꯨꯜꯂꯝꯃꯦ ꯌꯨꯝꯗ ꯂꯥꯛꯏ ꯂꯨꯂꯨ ꯀꯩꯊꯕꯤ ꯏꯆꯟ ꯌꯨꯝꯗ ꯂꯥꯛꯏ ꯅꯕꯥꯅꯤ ꯌꯥꯝ ꯋꯥꯔꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯃꯥꯅ ꯉꯥꯊꯕ ꯑꯩꯅ ꯉꯥꯛꯄ ꯋꯥꯔꯤ ꯁꯤꯁꯇꯔꯒ ꯑꯩꯒꯗꯤ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯀꯣ ꯁꯤꯁꯇꯔ ꯁꯥꯟꯅꯩ ꯅꯣꯏꯕꯥꯅꯤ ꯗꯥꯔꯂꯤꯡꯅꯤꯅ ꯁꯥꯟꯅꯅꯤ Akoy bani wai sana ma chakchariye ma kai gi chai ba hane na kai gi chai no akoy bani wai sana ga. ꯆꯨꯝꯃꯤꯅꯦ ꯏꯅꯥꯎꯁꯤꯅ ꯍꯥꯏꯔꯤ ꯁꯤꯁꯨ ꯏꯇꯩꯃꯒꯤꯁꯨ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯑꯣ ꯏꯇꯩꯃꯒꯤ ꯚꯤꯗꯤꯑꯣ ꯃꯥꯒꯤ ꯆꯦꯅꯦꯜꯗ ꯑꯃ꯭ꯔꯤꯇꯥ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯂꯩꯕꯅꯤ ꯍꯥꯏ ꯕ꯭ꯔꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯅꯧꯕ ꯌꯥꯎꯔꯗꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯇꯧꯅ ꯑꯃꯒ ꯁꯞꯄꯣꯔꯠ ꯇꯧꯒꯗꯅꯤ ꯕ꯭ꯔꯣꯒꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯑꯔꯣꯏꯗ꯭ꯔꯣ ꯇꯧꯔꯛꯀꯅꯤꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯂꯩꯇꯦ ꯉꯁꯤ ꯅꯝꯒꯦ ꯇꯧꯕ ꯉꯁꯤ ꯁꯦꯝꯍꯧꯗ꯭ꯔꯦ ꯍꯥꯏ ꯁꯤꯁꯇꯔ ꯑꯌꯨꯛ ꯂꯩꯃ ꯍꯥꯏ ꯁꯤꯁꯇꯔ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ Itaw bijen kari mathel chage. ꯑꯩ ꯕꯣꯝ ꯆꯥꯔꯦ ꯉꯁꯤ ꯕꯣꯝꯗꯣ ꯌꯥꯝ ꯍꯣꯡꯅ ꯐꯪꯈ꯭ರೆ ꯒꯨꯋꯥꯍꯥꯇꯤꯗꯗꯤ ꯕꯣꯝ ꯃꯆꯩ 5ꯗ ꯂꯨꯄꯥ 200ꯗ ꯀꯩꯅꯣ ꯂꯩꯅ ꯆꯥꯈ꯭ꯔꯤꯃꯤ ꯑꯣꯛꯍꯧꯗꯦ ꯑꯗꯨꯅ Nang asap ko kya no. ꯑꯁꯤꯒꯗꯤ ꯍꯣꯡꯉꯤ ꯑꯁꯤꯒ ꯀꯌꯥꯗꯅꯣ 6ꯇ ꯂꯨꯄꯥ 30 ꯑꯗꯨꯒ ꯑꯗꯨꯝ ꯈꯣꯠꯅ ꯆꯥꯅꯕꯒꯤꯗꯨꯅ ꯁꯤꯡꯖꯨ ꯆꯥꯕꯩꯗꯨꯅ 5ꯗ ꯂꯨꯄꯥ 10 ꯏꯆꯥꯅꯨꯄꯤꯗꯤ ꯀꯥꯏ ꯆꯪꯈ꯭ꯔꯒꯦ ꯏꯆꯥꯅꯨꯄꯤ ꯂꯩꯔꯗꯤ ꯂꯥꯡꯗꯣꯔꯤꯃꯤ ꯏꯆꯥꯅꯨꯄꯤ ꯀꯩꯅꯣ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯑꯗꯨ ꯇ꯭ꯌꯨꯁꯟ ꯆꯠꯈꯤ ꯃꯥ ꯂꯥꯛꯑꯅꯤ ꯉꯥꯡ ꯃꯇꯨꯡꯗ ꯑꯩ ꯁꯅꯥꯊꯣꯏꯕꯤꯅꯤꯅꯦ ꯅꯤ ꯑꯣ ꯑꯌꯨꯛ ꯂꯦꯝꯃꯁꯦ ꯁꯅꯥꯊꯣꯏꯕꯤꯅꯦ Bo ma hero account dei la yon gani. ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯃꯄꯥ ꯁꯅꯥ ꯑꯣꯏꯔꯗꯤ ꯑꯣ ꯃꯄꯥꯗꯣ ꯁꯅꯥ ꯑꯣꯏꯔꯗꯤ ꯍꯥꯏꯃꯤ ꯁꯅꯥ ꯑꯣꯏꯔꯗꯤ ꯍꯥꯏꯕꯗꯤ ꯑꯥꯔꯀꯦꯗꯣ ꯃꯣꯏꯒꯤ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡ ꯁꯅꯥ ꯑꯁꯨꯝ ꯀꯧꯏ ꯑꯗꯨꯒ ꯃꯃꯥ ꯈꯛꯇ ꯁꯅꯥ ꯑꯣꯏꯔꯗꯤ ꯁꯅꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯩꯃ ꯍꯥꯏꯅ ꯀꯧꯏ ꯑꯣ ꯑꯩꯈꯣꯏꯗꯤ ꯁꯅꯥ ꯅꯠꯇꯦꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯃꯩꯇꯩꯅꯤ ꯑꯇꯣꯞꯄꯗꯗꯤ ꯂꯩꯃ
ꯀꯧꯅꯗꯦ ꯑꯣ ꯉꯁꯥꯏ ꯃꯥ ꯂꯩꯃ ꯀꯧ ꯍꯥꯏꯕꯗꯣ ꯑꯕꯦꯝꯃꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯕꯦꯝꯃ ꯇ꯭ꯌꯨꯁꯟ ꯆꯠꯈ꯭ꯔꯦ ꯆꯦ ꯑꯃ꯭ꯔꯤꯇꯥꯁꯦ ꯀꯩ ꯈꯨꯟꯒꯤꯅꯣ ꯍꯥꯏꯗꯤ ꯀꯥꯏꯒꯤ ꯏꯄꯥꯝ ꯀꯥꯏꯗꯅꯣ ꯍꯥꯏꯀꯣ ꯐꯠꯂꯥꯎ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯄꯥꯝ ꯄꯥꯊꯔꯀꯥꯟꯗꯤꯗ ꯕ꯭ꯔꯣ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯆꯥꯔꯕꯣ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯆꯥꯏ ꯕꯣꯝ ꯆꯥꯊꯔꯦ ꯃꯨꯛꯕꯥꯡ ꯂꯣꯏꯔꯛꯄꯩ ꯉꯥꯡꯕꯗꯨ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯊꯥꯖꯒ ꯄꯨꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯑꯣ ꯁꯦꯝꯒꯦ ꯇꯧꯕ ꯑꯦꯝ ꯔꯦꯕꯤ ꯆꯟ ꯉꯁꯥꯏꯅ ꯃꯉꯣꯟꯗ ꯄ꯭ꯔꯦꯡ ꯂꯧꯒꯦ ꯇꯧꯕ ꯈꯣꯡꯄꯥꯡꯅ ꯀꯥꯎꯊꯔꯛꯏ ꯑꯗꯨꯒ ꯄ꯭ꯔꯦꯡꯒ ꯂꯣꯏ ꯄꯨꯡꯆꯥꯏ ꯆꯥꯏꯈꯔꯦ ꯁꯦꯝꯒꯦ ꯇꯧꯕ ꯃꯇꯥꯡ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯂꯥꯡꯕ ꯌꯥꯗꯕꯅꯤꯅ ꯐꯦꯃꯤꯂꯤ ꯂꯣꯏ ꯄꯨꯟꯕꯅꯤꯅ ꯁꯪꯉꯗꯤ ꯁꯦꯝꯃꯛꯀꯅꯤ ꯁꯣꯏꯗꯅ ꯁꯦꯝꯃꯛꯀꯅꯤ ꯑꯣꯏꯃꯥ ꯕ꯭ꯔꯣ ꯌꯨꯝꯗ ꯂꯥꯛꯑꯕꯣ ꯂꯥꯛꯑꯦ ꯑꯟꯖꯨ ꯏꯆꯟ ꯑꯅꯨ ꯏꯆꯦꯅ ꯏꯆꯦ ꯇꯈꯦꯜꯒꯤ ꯋꯥꯔꯤꯗꯣ ꯆꯨꯝꯃꯤ ꯋꯥꯔꯤꯗꯣ ꯆꯨꯝꯃꯤ ꯍꯦꯜꯂꯣ ꯏꯅꯥꯎ ꯑꯩꯁꯨ ꯂꯥꯛꯆꯔꯦ ꯄꯤꯡꯀꯤ ꯏꯆꯦ ꯂꯥꯛꯆꯔꯦ ꯍꯥꯏꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯅꯤ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯁꯤ ꯍꯥꯏꯕꯤꯔꯛꯄꯩꯗꯃꯛꯇ ꯑꯅꯨ ꯏꯆꯦ ꯁꯅꯥꯊꯣꯏꯕꯤ ꯑꯉꯣꯝ ꯂꯥꯞ ꯄꯤꯁꯜꯂꯛꯏ ꯂꯞꯀ ꯄꯤꯔꯦ ꯌꯦꯡꯉꯨ ꯑꯩꯁꯦ ꯑꯩ ꯂꯥꯛꯄꯗ ꯄꯤꯔꯛꯏꯅꯤ ꯈꯪꯉꯕ ꯏꯌꯥꯝꯕ ꯅꯪ ꯏꯌꯥꯝꯕꯅ ꯁꯥꯎꯅ ꯉꯥꯡꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯑꯣꯟ ꯂꯩꯀꯣ ꯏꯕꯥꯏ ꯑꯣꯟ ꯂꯩ ꯈꯪꯉꯤ ꯀꯩ ꯋꯥꯅꯣ ꯍꯥꯏ ꯀꯅꯥ ꯑꯦꯁ ꯀꯦ ꯑꯕꯗꯨꯜ ꯍꯥꯏꯌꯦ ꯀꯅꯥꯒꯤ ꯋꯥꯔꯤꯅꯣ ꯍꯥꯏꯗꯤ ꯃꯣꯏ ꯁꯅꯥꯒꯤ ꯀꯔꯤꯒꯤ ꯋꯥꯔꯤꯅꯤ ꯃꯣꯏꯗꯣ ꯑꯩ ꯂꯣꯛ ꯈꯨꯔꯤ ꯉꯥꯏ ꯁꯤꯗꯣꯔꯦꯅꯦ ꯎꯔꯕ ꯀꯥꯡꯈꯟ ꯃꯆꯨꯁꯦ ꯉꯥꯡꯕꯤꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯣꯛꯐꯥꯏ ꯀꯥꯔꯦ ꯀꯔꯤ ꯍꯥꯏꯕ ꯉꯥꯡꯕꯤꯅꯕ ꯑꯁꯦ ꯀꯣꯛꯐꯥꯏ ꯀꯥꯕ꯭ꯔꯥ ꯍꯧꯖꯤꯛ ꯀꯣꯛꯐꯥꯏ ꯀꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯁꯦ ꯑꯩ ꯃꯊꯛꯇ ꯅꯨꯡꯁꯤꯠ ꯐꯨꯖꯜꯂꯛꯑꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯕꯣ ꯅꯦꯠ ꯄꯪꯆꯠ ꯆꯠꯂꯤꯕꯣ ꯑꯩ ꯑꯣꯟ ꯑꯩꯈꯣꯏ ꯂꯩꯀꯣ ꯍꯦꯔꯣ ꯗꯥꯄꯨꯔꯤꯗꯨ ꯂꯋꯥꯏꯒ ꯄꯥꯏꯔꯒ ꯅꯦꯠꯇꯣ ꯌꯥꯗ꯭ꯔꯗꯤ ꯆꯤꯟꯇꯥꯅꯤꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯀꯩ ꯍꯥꯏꯗꯤ ꯋꯥꯅꯣ ꯍꯥꯏ ꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯃꯨꯛꯕꯥꯡ ꯋꯤꯠ ꯃꯩꯇꯩ ꯐꯤꯖꯣꯜ ꯇꯧꯔꯛꯀꯅꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯧꯖꯤꯛ ꯃꯇꯥꯡ ꯃꯩꯆꯥ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯄꯟꯖꯥꯕꯤꯒ ꯐꯩꯖꯣꯝꯒ ꯁꯦꯠꯂꯒ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯔꯣ ꯃꯩꯇꯩ ꯐꯤꯖꯣꯜ ꯍꯥꯏꯁꯨ ꯈꯪꯗꯦ ꯃꯥꯅꯤ ꯃꯩꯇꯩ ꯐꯤꯖꯣꯜ ꯍꯥꯏꯗꯤ ꯑꯗꯨꯅꯤꯅ ꯑꯩꯅꯤ ꯕ꯭ꯔꯣ ꯄꯟꯖꯥꯕꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅꯤ ꯕ꯭ꯔꯣ ꯂꯥꯛꯑꯦ ꯂꯞ 3-5ꯒ ꯂꯥꯛꯁꯜꯂꯦ ꯍꯥꯏ ꯏꯌꯥꯝꯕ ꯍꯥꯏ ꯕ꯭ꯔꯣ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯌꯦꯁ ꯈꯨꯃꯟ ꯏꯆꯟ ꯕ꯭ꯔꯣꯒꯤ ꯀꯥꯡꯈꯟꯁꯦ ꯍꯥꯎꯇ꯭ꯔꯦ ꯍꯥꯏꯔꯣ ꯍꯥꯎꯇ꯭ꯔꯦ ꯕ꯭ꯔꯣꯏ ꯀꯥꯡꯈꯟꯕꯨ ꯍꯥꯎꯕ ꯖꯥꯕ꯭ꯔꯥꯅꯦ ꯕ꯭ꯔꯣ ꯂꯩꯇ꯭ꯔꯅꯦ ꯀꯥꯡꯈꯟꯁꯦ ꯀꯃꯥꯏꯅ ꯍꯥꯎꯗꯣꯔꯤ ꯁꯔꯞ ꯁꯥꯄꯣꯟꯗꯣ ꯆꯥꯔꯗꯤ ꯍꯥꯎꯒꯗꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯂꯛꯀꯗꯕ ꯑꯩꯈꯣꯏ ꯕꯤꯖꯦꯟꯁꯦ ꯑꯩ ꯃꯁꯛꯁꯦ ꯉꯁꯤ ꯍꯅꯨꯕꯤ ꯃꯥꯜꯂ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯕꯤꯖꯦꯟꯁꯦ ꯅꯨꯡꯁꯤꯠꯇꯤ ꯐꯠꯇꯕ ꯃꯥꯜꯂꯤꯀꯣ ꯍꯩꯁꯤꯡꯉꯨ ꯏꯅꯥꯎ ꯑꯕꯦꯝꯃ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤ ꯈꯣꯡꯄꯥꯛꯅꯒ ꯀꯥꯎꯊꯔꯛꯏ ꯏꯗꯣ ꯃꯁꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯗꯦ ꯏꯆꯦ ꯅꯥꯇꯩ ꯀꯌꯥ ꯆꯥꯗꯦ ꯇꯨꯝꯃꯤꯕ ꯄꯨꯡ 9 ꯇꯥꯔꯦ ꯑꯩꯅ ꯍꯧꯗꯣꯛꯏꯕ ꯄꯨꯡ 9 ꯇꯥꯔꯦ ꯊꯦꯡꯉꯦ ꯍꯧꯒꯠꯂꯣ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕꯕꯨꯅꯦ ꯍꯧꯗꯣꯛꯑꯦ ꯑꯩ ꯈꯣꯡꯄꯥꯛ ꯀꯥꯎꯊꯔꯛꯏ ꯕ꯭ꯔꯣ ꯅꯨꯡꯗꯥꯡꯗꯤ ꯀꯌꯥ ꯀꯔꯤ ꯊꯤꯕ ꯆꯠꯂꯨꯏꯕ ꯃꯤꯒꯤ ꯈꯪꯗꯦ ꯄꯨꯡ ꯁꯨꯇꯤꯅꯣ 1:30 ꯇꯥꯔ ꯅꯨꯃꯤꯠ ꯍꯜꯂꯛꯑꯦ ꯍꯨꯝꯅꯤꯒꯤ ꯍꯌꯦꯡ ꯍꯜꯂꯅꯤ ꯍꯪꯆꯤꯠ ꯍꯜꯂꯅꯤ ꯕ꯭ꯔꯣ ꯀꯌꯥꯅꯤꯒꯤ ꯁꯨꯇꯤꯅꯣ ꯍꯥꯏ ꯌꯨ ꯑꯥꯔ ꯐ꯭ꯔꯣꯝ ꯄꯤꯂꯤꯄꯥꯏꯟ ꯑꯁꯤ ꯃꯄꯥꯟꯒꯤ ꯃꯥꯜꯂꯤ ꯄꯤꯂꯤꯄꯥꯏꯟ ꯀꯥꯏꯁꯦ ꯁꯂꯥꯃꯠ ꯍꯣꯔꯁ ꯍꯥꯏ ꯍꯦꯜꯂꯣ ꯖꯦꯝ ꯀꯃꯦꯟ ꯂꯦꯞꯊꯔꯦ ꯀꯣꯛꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯨꯡꯗꯥꯡ ꯂꯥꯎꯔꯨꯕꯒꯤ ꯍꯥꯏꯗꯣ ꯅꯨꯡꯁꯤꯊꯣꯏ ꯏꯕꯨꯡꯉꯣ ꯅꯇꯩ ꯅꯅꯥꯎ ꯁꯤꯖꯈꯣ ꯑꯩꯈꯣꯏꯕꯥꯅꯤ ꯀꯨꯏꯔꯦ ꯁꯤꯕ ꯂꯥꯏꯔꯩꯕꯥꯛꯇꯅꯤ ꯑꯩꯈꯣꯏꯕꯥꯅꯤ ꯀꯨꯏꯔꯦ ꯁꯤꯕ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯔꯤ ꯍꯧꯖꯤꯛ ꯂꯥꯏꯔꯩꯕꯥꯛꯇ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏ ꯊꯧꯅꯤ ꯑꯃꯨꯛꯀ ꯊꯧꯅꯤ ꯐꯖꯅ ꯐꯝꯕ꯭ꯔꯁꯨ ꯐꯝꯗꯦ ꯐꯖꯅ ꯍꯤꯞꯄ꯭ꯔꯁꯨ ꯍꯤꯞꯇꯦ ꯑꯁꯤꯅꯤꯅꯦ ꯌꯨꯇꯨꯕꯀꯤ ꯃꯔꯛ ꯁꯔꯛꯅꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯗꯥꯡ ꯍꯨꯔꯥꯟ ꯆꯠꯄꯔꯥ
hangu nungdang huran jalui khangde nang nung ngarang da huran jalui da pung 1 makhai ta lai do ha lesabi ani ga huran ja haudre kari huran doi ba kari huran doi ba noi couple se khatna ba numit ka yaubro yam koi numit ki nungsi khanai nungsi na ba mali numit ki ako bani khanai se pakhan ta khane panung da nungsi khangde bu laira bak chere pun chatoi ra khangde aduna bani ai di lehau ngamoi message sabiro ya message sabiro aina langba ja da ba naत्र dinga saina kit kit yaw en lausra ka eh do masam tinggal masak phajabra khoi phajabra nasak tu gai bo hello ne tinggal phajabra khoi phajabra masak thiba khoi kana ba kai no bro du ko masak phajaba sai ma phangi sero eh masak phajabra ne tan bro amuktang manipur la manipur la o bo lakani koi lakani lakani hai mi macha huranunu uralunu nangal keno na nangal nangal sajani he ai nangal sani he ai chumi mi macha hural we na kan as sajani soy khare comment se is tan nai se lopu mai don to kem kai de comment ibro masak thiba khoi kana masak thiba nu pasing khang hauro masak thire so khoi di masak phasa phasa nu bi phangan du masak phajabra masak phasa ka puni nang se kya mujhe kari ma khai ni khan wara ki tayan ko hen phaje kari wara ki te yan kai no hai dai ne kai no hai ba wara ki tayan sang sang ngang du adum phaje ai cha ba cha to photo mina kai no da sai thara isai daga sai thara sakpa do blog khuding thi ngangi ngangbiri do ikaiba machet amta yaudene yes ma kai doi no mamai na ma thari ba chosma na mu upsalani ikai bam leitre mai mamai siga nadra bro tharakke ai bro tharakke chak charamba aduna message iba namdabani o sugam thenga chak cha bro isan nice thank you ajit boron ai sireda nokpada noi ani di mong se siginu he ije na ko sa address ai mang nan nan ai meru dun thoka phaido khidore kari phai doi ba kari phai doi wati ko em jang ngang anu ason dong tong thon tap tam nam to nan bi ok se makok si e kamai to non di bro se mood off oi ba male muti leine yadaba yumni na yumda jam lang mana ne so makok se malista wa malista se ne pa kai lak sel ba tau nu ne du ma chu du tau nu sa sa da sa ri doi ni kai no koi ne bro se ho nga thara kan aseng mani nga thara kan wai ne nga sa dei ka mai phamoi no hai ra ka dum hen jele nang pa wa su pa de son le jira ke su tara mani karian tara mari ni panba thaja malida kaisu thide kena meru dundo phai yadre he ai je wadi ba em jang ngang ba bani de noi ani mak amta phajade natu do maya kino mai ju iho ho yaro maya chau yau ne kala bani ai maya se khara ni lai daga ma ne ai maya se mu ne sembi ne sana ga pi ne ro sana ga pi de lupai happy de couple video sema o bro yam nungsiye noi anigi mawong se thank you soidana hapake aina ngasai video semge tawruba bo chumna ka ngangakte noi ni fight tawrakanu ko tawrak kanu ko anga lama ne nakte mai pa be matam wa ri pung mari makhai din tharak tu pung go to tuan no tra 24 ta
ꯃꯤꯗꯤ 25 ꯂꯩ ꯀꯃꯦꯟꯗꯤ ꯀꯅꯥꯝ ꯊꯥꯕꯤꯔꯛꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯕꯨ ꯑꯣ ꯑꯁꯤꯒ ꯈꯪꯉꯤꯔꯣ ꯃꯤ 25 ꯂꯥꯏꯛꯅ 35 ꯗꯣꯏꯅ ꯑꯗꯨ 50 ꯃꯤꯅꯤꯠ ꯕ꯭ꯔꯣꯁꯦ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯩꯁꯦ ꯀꯁꯥꯔꯒꯤꯅꯤ ꯀꯔꯤꯝꯒꯟꯁꯥꯏ ꯃꯐꯝꯗꯨꯒꯤꯅꯤ ꯍꯤꯡꯂꯥ ꯍꯥꯏꯕ ꯈꯨꯟꯗꯥꯗꯨꯗ ꯂꯩꯖꯔꯤ ꯆꯥꯗꯕ ꯃꯦꯁꯦꯖꯀ ꯅꯇꯩ ꯅꯥꯇꯩ ꯆꯥꯗꯕ ꯃꯦꯁꯦꯖꯀ ꯄꯥꯔꯨꯅꯥꯏ ꯐꯩ ꯎꯝ ꯅꯥꯇꯩ ꯆꯥꯗꯕ ꯃꯦꯁꯦꯖ ꯄꯥꯗꯕꯅ ꯐꯩ ꯄꯥꯔꯒ ꯁꯥꯎꯅꯤꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯥꯛꯄꯅꯤꯅ ꯃꯣꯏꯗ ꯑꯗꯨꯝ ꯑꯩꯒꯤ ꯄꯤꯕꯤ ꯀꯃꯦꯟ ꯊꯥꯗꯣꯛꯂꯝꯃꯦ ꯀꯗꯥꯏꯗꯅꯣ ꯑꯦꯁ ꯈꯨꯃꯟꯒꯤ ꯀꯃꯦꯟ ꯁ꯭ꯋꯥꯏ ꯊꯥꯗꯣꯛꯑꯝꯗꯦꯗ ꯑꯗꯨ ꯕ꯭ꯔꯣ ꯑꯩꯒꯤꯁꯨ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯑꯣ ꯑꯣ ꯌꯥꯔꯒꯗꯤ ꯏꯆꯦꯗꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯄꯥꯔꯃꯤꯁꯟ ꯂꯧꯕꯤꯌꯨ ꯏꯆꯦꯗꯩ ꯄꯥꯔꯃꯤꯁꯟ ꯂꯧꯕꯤꯌꯨ ꯍꯥꯏ ꯕ꯭ꯔꯣ ꯑꯩꯒꯤꯁꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯌꯥꯔꯒꯗꯤ ꯏꯆꯦꯗꯩ ꯄꯥꯔꯃꯤꯁꯟ ꯂꯧꯕꯤꯌꯨ ꯑꯣ ꯄꯥꯔꯃꯤꯁꯟ ꯑꯩꯅ ꯉꯁꯥꯏ ꯄ꯭ꯔꯦꯡꯀꯤ ꯀꯩꯅꯣ ꯇꯧꯕꯗꯨꯅ ꯃꯥꯏ ꯑꯩꯉꯣꯟꯗ ꯄꯥꯔꯃꯤꯁꯟ ꯂꯧꯔꯒ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏ ꯍꯧꯔꯝꯒꯅꯤ ꯑꯣ ꯀꯩꯅꯣ ꯀꯥꯏꯗꯈ꯭ꯔꯦ ꯑꯉꯥꯡ ꯀꯌꯥ ꯁꯨꯝꯀꯤꯌꯨ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯃꯛꯎ ꯁꯦꯝꯃꯝꯃꯨ ꯁꯅꯥꯗꯦꯕꯤ ꯍꯥꯏ ꯑꯩ ꯆꯠꯂꯦꯍꯦ ꯏꯅꯥꯎꯆꯥ ꯎꯁꯥ ꯈꯨꯟꯗꯧ ꯁꯨꯕ ꯈꯨꯟꯗꯧ ꯆꯠꯇꯣꯏꯃꯤ ꯑꯣ ꯆꯣ ꯏꯆꯦ ꯆꯣ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯤ ꯑꯩꯈꯣꯏꯁꯨ ꯏꯆꯦ ꯆꯠꯂꯨꯏꯅꯤ ꯉꯁꯥꯏ ꯊꯕꯛ ꯀꯥꯏ ꯈꯨꯟꯗꯧ ꯁꯨꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯅꯕꯥꯅꯤ ꯉꯥꯎꯆꯠꯅꯕ ꯃꯥꯟꯕꯗꯣ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣꯁꯦ ꯇꯧꯍꯜꯂꯛꯇ꯭ꯔꯣ 10 ꯃꯤꯂꯤꯌꯟ ꯁꯕꯁꯀ꯭राꯏꯕꯔ ꯌꯧꯍꯟꯁꯤꯔꯥꯏ ꯌꯧꯍꯜꯂꯣ ꯈꯔ ꯌꯥꯡꯅ ꯌꯧꯍꯜꯂꯣ ꯌꯨꯝꯗ ꯂꯥꯛꯏꯉꯩꯗ ꯍꯣꯔꯦꯟ ꯃꯦꯂꯥ ꯀꯣꯏꯔꯣꯏꯗ꯭ꯔꯣ ꯀꯣꯏꯅꯤ ꯏꯆꯦ ꯃꯦꯂꯥ ꯉꯔꯥꯡꯁꯨ ꯀꯣꯏꯔꯨꯏ ꯀꯩꯁꯨꯝ ꯂꯩꯇꯦ ꯃꯣꯏ ꯃꯦꯂꯥꯗꯣ ꯏꯃꯥ ꯃꯦꯂꯥ ꯁꯤꯡꯖꯨ ꯆꯥꯒꯗꯧꯕ ꯃꯣꯏ ꯁꯤꯡꯖꯨꯗꯨꯗꯤ ꯑꯩꯅ ꯇꯧꯕꯅꯦꯅ ꯍꯥꯎꯖꯈ꯭ꯔꯦ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯒꯗꯣ ꯍꯥꯞꯇꯦꯕ ꯑꯗꯨ ꯊꯝꯅꯥꯒ ꯊꯝꯆꯦꯠ ꯑꯗꯨꯒꯨꯝꯕ ꯀꯔꯤ ꯍꯥꯞꯇꯕꯅ ꯇꯜꯂꯦ ꯄꯛꯇ꯭ꯔꯦꯍꯦ ꯆꯥꯅꯤꯡꯗꯦꯕ ꯅꯪ ꯅꯨꯄꯤ ꯁꯣꯅꯣ ꯆꯠꯄ ꯃꯥꯜꯂꯤ ꯊꯦꯡꯀ꯭ꯌꯨ ꯁꯣꯅꯣ ꯈꯔꯒ ꯆꯠꯄꯅꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯌꯨ ꯊꯦꯡꯀ꯭ꯌꯨ ꯔꯤꯌꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯃꯥꯏ ꯗꯤꯌꯔ ꯕ꯭ꯔꯣ ꯑꯦꯟ ꯁꯤꯁꯇꯔ ꯊꯦꯡꯀ꯭ꯌꯨ ꯑꯦꯜ ꯁꯨꯖꯤꯠ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯗꯃꯛꯇ ꯑꯦꯜ ꯍꯥꯏ ꯁꯨꯔꯖꯤꯠ ꯍꯥꯏꯅꯤ ꯁꯅꯥꯗꯦꯅꯤ ꯊꯣꯛꯎꯅꯦ ꯕ꯭ꯔꯣ ꯃꯨꯛꯕꯥꯡ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯏꯅꯣ ꯃꯨꯛꯕꯥꯡꯁꯤꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯌꯨꯝꯗꯗꯤ ꯃꯇꯝ ꯑꯃ ꯐꯪꯗꯕꯅꯤꯅ ꯍꯦꯛꯇ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡ ꯍꯦꯛꯇ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯑꯣꯏꯅ ꯆꯠꯂꯒ ꯐꯥꯎꯕ ꯎꯖꯗ꯭ꯔꯤ ꯃꯦꯂꯥꯗꯣ ꯁꯤꯡꯖꯨꯁꯨ ꯆꯥꯗ꯭ꯔꯤ ꯃꯣꯏ ꯁꯤꯡꯖꯨꯗꯣ ꯍꯥꯎꯇꯦ ꯃꯣꯔꯣꯛ ꯇꯤꯡꯉꯅ ꯑꯩ ꯍꯥꯞꯆꯜꯂꯦ ꯃꯦꯂꯥꯒꯤ ꯚꯤꯗꯤꯑꯣ ꯆꯤꯡꯉꯦ ꯌꯥꯕ ꯊꯥꯡꯒꯠꯀꯦ ꯇꯧꯕ ꯀ꯭ꯂꯦꯝ ꯆꯥꯈ꯭ꯔꯕꯣ ꯀ꯭ꯂꯦꯝ ꯆꯥ ꯂꯩꯗꯣꯔꯤ ꯅꯪ ꯀ꯭ꯂꯦꯝ ꯆꯥꯈ꯭ꯔꯦ ꯆꯥꯗꯣꯏꯃꯤ ꯏꯁꯩ ꯁꯛꯏꯗꯨꯔꯤ ꯅꯪ ꯑꯗꯨꯏ ꯄꯥꯕ꯭ꯂꯤꯛꯇꯗꯤ ꯎꯠꯇ꯭ꯔꯤꯅ ꯏꯁꯦꯁ ꯉꯥꯡꯈ꯭ꯔꯦ ꯚꯤꯗꯤꯑꯣꯗꯣ ꯀꯛꯊꯠꯈꯣꯗꯅ ꯑꯩꯅ ꯈꯪꯗꯅ ꯍꯪꯉꯁꯨ ꯃꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯋꯦ ꯑꯗꯨꯏ ꯃꯐꯝꯗꯣ ꯚꯤꯗꯤꯑꯣ ꯆꯤꯡꯕ ꯌꯥꯗꯦ ꯃꯣꯏꯁꯤ ꯏꯁꯩ ꯑꯗꯨꯝ ꯁꯛꯅ ꯏꯁꯩ ꯑꯗꯨꯝ ꯂꯥꯡꯉ ꯂꯩ ꯌꯥꯕ ꯏꯁꯩ ꯊꯥꯗꯣꯛ ꯊꯝ ꯌꯥꯕꯗꯣꯅ ꯀ꯭ꯂꯦꯝ ꯆꯥꯏꯑꯕ ꯚꯤꯗꯤꯑꯣ ꯆꯤꯡꯉꯒ ꯐꯦꯁꯕꯨꯛꯇ ꯊꯥꯡꯒꯠꯂꯛꯀꯦ ꯏꯆꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯦꯁꯦꯖ ꯇꯧꯁꯜꯂꯦ ꯄꯥꯎ ꯑꯝꯇ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯀꯣꯛꯁꯦ ꯑꯃꯃꯝꯁꯤ ꯑꯃꯨꯛꯇꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯒꯦ ꯃꯦꯁꯦꯖ ꯃꯌꯥꯝ ꯂꯥꯛꯑꯦ ꯄꯥꯎꯅꯦ ꯕ꯭ꯔꯣ ꯁꯨꯝ ꯀꯃꯦꯟ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯈꯪꯗꯦ ꯀꯗꯥꯏꯗꯅꯣ ꯄꯥꯗꯣꯏꯁꯦ ꯕ꯭ꯔꯣ ꯀꯃꯦꯟ ꯕ꯭ꯔꯣ ꯀꯃꯦꯟ ꯄꯥꯝꯃꯟꯗꯅ ꯋꯥꯔ ꯃꯥꯟꯅꯦ ꯌꯥꯏ ꯅꯉꯣꯟꯗ ꯀꯃꯦꯟ ꯄꯥꯝꯃꯟꯗꯅ ꯋꯥꯔ ꯃꯥꯟꯅꯦ ꯍꯥꯏ ꯀꯃꯦꯟ ꯅꯠꯇꯦ ꯀꯣꯛ ꯈꯔ ꯆꯤꯛꯄ ꯉꯔꯥꯡ ꯒꯥꯔꯤꯗ ꯂꯥꯛꯄꯗꯩ ꯑꯗꯨꯝ ꯀꯣꯛ ꯆꯤꯛꯂ ꯕ꯭ꯔꯣꯁꯦ ꯂꯩꯕꯗꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯁꯥꯔꯒꯤ ꯑꯗꯒꯤꯗꯤ ꯍꯣꯏ ꯀꯁꯥꯔ ꯍꯤꯡꯂꯥ ꯍꯥꯏꯕ ꯃꯐꯝꯗꯨꯒꯤ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯗ ꯆꯥꯎꯅ ꯇꯧꯅ ꯏꯅꯥꯎꯒꯤ ꯊꯃꯣꯏ ꯆꯥꯎꯅ ꯁꯥꯏꯔꯣ ꯇꯧꯅ ꯍꯤꯡꯖꯔꯤ ꯃꯁꯛ ꯌꯥꯝ ꯌꯨꯇꯨꯞ ꯑꯃ ꯅꯨꯡꯁꯤꯌꯦ ꯄꯥꯏꯖꯔꯒ ꯎꯝ ꯑꯣꯔꯨꯅꯥ ꯊꯧꯅꯥꯖꯝꯃꯩ ꯕꯦꯝꯕꯦꯝ ꯑꯣꯏꯔꯝꯒꯅꯤꯁꯦ ꯏꯅꯥꯎꯒꯤ ꯁꯥꯏꯔꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯦ ꯄꯥꯅꯤꯡꯉꯒ ꯐꯖꯅ ꯄꯥꯎ ꯄꯥꯅꯤꯡꯗ꯭ꯔꯒꯅ ꯀꯥꯏ ꯇꯣꯛꯑꯁꯨ ꯅꯇꯨ ꯀꯩꯅꯣꯅꯦ
ꯊꯣꯛꯁꯦ ꯊꯣꯛꯁꯦ ꯅꯪ ꯅꯪ ꯀ ꯑꯩ ꯃꯦꯁꯦꯖ ꯄꯥꯡꯉꯝꯃꯣꯏ ꯅꯪ ꯑꯩ ꯀꯗꯥꯏ ꯃꯦꯁꯦꯖ ꯄꯥꯡꯉꯝꯃꯔꯣꯏ ꯌꯥꯔꯦ ꯌꯦꯡꯉꯨ ꯍꯦ ꯊꯣꯛ ꯂꯣꯏ ꯂꯥꯏꯐꯀ ꯃꯥꯡꯍꯟꯗꯣꯔꯤꯕꯁꯤꯅ ꯏꯅꯥꯎꯒꯤ ꯁꯥꯏꯔꯣ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯒꯤ ꯁꯥꯏꯅꯤ 시조래도 올라오나 ꯂꯈꯤꯄꯨꯔꯒ ꯕ꯭ꯔꯣꯒꯤ ꯂꯩꯐꯝꯒ ꯀꯌꯥꯝ ꯂꯥꯞꯅꯒꯦ ꯑꯗꯨꯝ ꯀꯩꯅꯣ ꯄꯨꯡ 2-3 ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯏ BN ꯗꯤꯗꯤꯒꯤ ꯄꯥꯏꯔꯒ ꯀꯩꯅꯣ ꯃꯥꯡꯈ꯭ꯔꯦ ꯁꯅꯥꯗꯦꯕꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯁꯥꯎꯒꯠꯀꯅꯨ ꯕ꯭ꯔꯣ ꯇꯞꯊꯧ ꯌꯥꯔꯣꯏꯁꯦ ꯅꯨꯄꯤꯁꯦ ꯃꯤꯒꯤ ꯃꯀꯣꯛ ꯆꯥꯕ ꯅꯨꯄꯤꯅꯤꯁꯦ ꯃꯤꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯤ ꯃꯥ ꯑꯩꯈꯣꯏꯅ ꯅꯦꯟꯁꯤꯜꯂꯛꯀꯅꯤ ꯒꯤꯞ ꯑꯥꯁꯤꯔꯕꯥद ꯗꯤꯌꯥꯔ ꯊꯦꯡꯛ ꯌꯨ ꯃꯤꯗꯤ ꯌꯥꯝꯃꯤꯗ ꯀꯃꯦꯟꯗꯤ ꯑꯃꯇ ꯆꯪꯉꯛꯇꯦ ꯀꯣꯛꯁꯦ ꯈꯔ ꯆꯤꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯀꯃꯦꯟ ꯂꯥꯛꯑꯣ ꯀꯃꯦꯟ ꯂꯥꯛꯑꯣ ꯅꯦꯠꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤ ꯇꯧꯔꯤꯁꯤ ꯀ꯭ꯋꯥ ꯆꯥꯔꯨꯒꯦꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨ ꯕ꯭ꯔꯣ ꯊꯥꯖꯗ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤꯔ ꯑꯗꯨꯃꯥꯏꯅ ꯃꯆꯤꯟꯁꯤ ꯐꯨꯏꯗꯣꯏꯅꯤ ꯃꯥ ꯇꯧꯁꯤꯔꯕꯁꯦ ꯐꯥꯒꯤꯁꯤꯒꯤ ꯑꯗꯨꯝ ꯇꯧ ꯂꯩꯔꯝꯃꯤ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯈꯟꯅ ꯑꯗꯨꯝ ꯂꯩꯔꯕꯅꯦ ꯑꯩꯈꯣꯏ ꯕꯥꯅꯤꯁꯦ ꯀꯣꯛ ꯆꯤꯛꯄꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪ ꯅꯨꯄꯤꯅ ꯅꯪ ꯅꯨꯄꯤꯅ ꯀꯦꯖꯕ ꯁꯥꯎꯗꯦꯗ ꯊꯃꯣꯏꯗ ꯀꯥꯏ ꯁꯥꯎꯗꯣꯏꯅꯣ ꯁꯥꯎꯖꯅꯔꯤꯅꯤ ꯑꯩꯁꯨ ꯌꯨ ꯑꯥꯔ ꯁ꯭ꯇꯦꯠ ꯑꯁꯥꯝ ꯁ꯭ꯇꯦꯠ ꯁꯤꯁꯇꯔ ꯑꯗꯣꯝꯒꯤ ꯍꯦꯔꯣꯗꯨ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯃꯁꯝꯗꯣ ꯐꯣꯏꯗꯠꯂꯨ ꯆꯨꯝꯃꯤ ꯅꯨꯄꯤꯅꯅꯤ ꯏꯁꯧ ꯂꯥꯡꯉꯤꯁꯦ ꯅꯨꯄꯥꯅ ꯀꯃꯥꯏꯅ ꯂꯥꯡꯗꯣꯔꯤꯒꯦ ꯑꯩꯈꯣꯏꯁꯦ ꯏꯁꯧ ꯂꯥꯡꯕ ꯅꯠꯇꯦ ꯒꯔꯝ ꯀꯥꯕ ꯀꯥꯏꯗꯣ BN ꯗꯥꯏꯒ꯭ꯔꯣꯏ ꯊꯦꯡꯛ ꯌꯨ ꯅꯣꯏ ꯌꯦꯟ ꯊꯣꯡꯉꯒ ꯒꯔꯝ ꯃꯁꯂꯥ ꯊꯥꯛꯅꯤꯡꯉꯥꯏꯒ ꯂꯩꯇ꯭ꯔꯥ ꯑꯩꯈꯣꯏ ꯍꯦꯔꯣꯁꯦ ꯂꯧꯔꯣ ꯃꯤꯁꯦ ꯈꯔ ꯇꯧꯅ ꯇꯞꯇꯔꯛꯑꯦꯅꯦ ꯃꯌꯥꯝ ꯀꯩ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯏꯁꯩ ꯉꯪꯕꯗ ꯋꯥꯔꯝꯃꯅꯤ ꯃꯅꯤꯄꯨꯔꯤ ꯀ꯭ꯋꯥꯡ ꯀ꯭ꯋꯥꯔ ꯀꯩꯅꯣ ꯍꯥꯏꯅꯕꯅꯦ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯗꯤ ꯁꯤ ꯀ꯭ꯋꯥꯁꯦ ꯁꯨꯄꯥꯔꯤ ꯀ꯭ꯋꯥ ꯍꯥꯏꯇꯥꯏ ꯕ꯭ꯔꯣ ꯏꯁꯩ ꯌꯥꯝ ꯍꯩꯀꯣ ꯊꯦꯡꯛ ꯌꯨ ꯅꯪ ꯉꯔꯥꯡ ꯏꯁꯩ ꯑꯃ ꯁꯛꯀꯅꯤ ꯍꯥꯏꯔꯝꯗꯥꯏ ꯑꯗꯨ ꯏꯁꯩꯗꯣ ꯕ꯭ꯔꯣꯒ ꯁꯤꯁꯀꯁꯦ ꯂꯞ ꯃꯦꯔꯤꯁ ꯔꯣ ꯂꯞ ꯃꯦꯔꯤꯁꯅꯤ ꯌꯦꯁ ꯀꯨꯃꯥꯟ ꯀ꯭ꯋꯥ ꯁꯥꯏꯕꯗꯅꯦ ꯍꯥꯏꯅ ꯅꯪꯅ ꯍꯥꯟꯅ ꯆꯥ ꯂꯣꯏꯈ꯭ꯔꯦꯗꯅ ꯑꯩꯅ ꯀ꯭ꯋꯥ ꯆꯥꯕꯗꯅꯦ ꯑꯩꯒꯤ ꯀ꯭ꯋꯥ ꯂꯩꯍꯧꯔꯗꯤꯅꯦ ꯏꯟꯖꯥꯡ ꯆꯥꯕ ꯃꯤꯗꯣ ꯈꯨꯄꯥꯛꯅ ꯆꯥꯅꯕꯤ ꯇꯧꯔꯣ ꯅꯪꯒ ꯇꯧꯔꯣ ꯆꯥꯛꯀ ꯇꯧꯁꯤ ꯆꯥꯛꯇ ꯆꯥꯛꯀ ꯇꯧꯁꯤꯗꯣ ꯍꯣꯔꯦꯟ ꯀ꯭ꯋꯥꯗꯁꯨ ꯇꯧꯁꯤ ꯍꯥꯏꯕ ꯅꯪ ꯂꯥꯏꯚ ꯊꯥꯔꯤꯅ ꯍꯧꯖꯤꯛꯀꯣ ꯅꯪ ꯂꯥꯏꯚ ꯂꯣꯏꯕꯗ ꯅꯪꯒꯤ ꯀ꯭ꯋꯥ ꯂꯣꯏꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯕ ꯅꯪꯒꯤ ꯍꯥꯟꯅ ꯂꯣꯏꯕ꯭ꯔꯥ ꯑꯩꯒꯤ ꯍꯥꯟꯅ ꯂꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯟꯅ ꯂꯣꯏꯕ ꯃꯤꯗꯣ ꯈꯨꯄꯥꯛꯅ ꯆꯥꯅꯕꯤ ꯌꯥꯔꯕ ꯍꯧꯗꯣꯡ ꯃꯥꯏꯖꯥꯎꯕ ꯀꯔꯤ ꯀꯃꯦꯟ ꯈꯨꯄꯤꯅꯣꯅꯦ ꯂꯋꯥꯏ ꯇꯥꯡ ꯇꯥꯔꯦ ꯕ꯭ꯔꯣ ꯂꯋꯥꯏꯗꯤ ꯌꯥꯔꯛꯇ꯭ꯔꯦ ꯈꯔ ꯊꯣꯡ ꯀꯦꯟꯕ ꯍꯧꯔꯦ ꯎꯗꯦꯅꯦ ꯐꯖꯅ ꯅꯣꯟꯊꯧꯅꯦ ꯑꯗꯨꯒꯅꯤ ꯎꯗꯦꯅꯦ ꯆꯍꯤꯅ ꯅꯣꯡꯃꯒꯤ ꯑꯉꯥꯡ ꯑꯣꯟꯁꯤꯜꯂꯛꯄꯅꯦ ꯕ꯭ꯔꯣꯁꯦ ꯋꯥꯔꯦ ꯑꯩ ꯋꯥꯕ ꯅꯠꯇꯦꯗ ꯀꯣꯛꯁꯦ ꯁꯥꯏꯠ ꯑꯃ ꯈꯔ ꯍꯝ ꯂꯥꯎꯅ ꯂꯩꯕꯗꯣ ꯑꯩ ꯅꯝꯕꯤꯒꯦ ꯐꯖꯅꯔꯤꯕꯅꯤꯁꯦ ꯃꯥꯏꯁꯦ ꯂꯥꯏꯐꯇ
ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯍꯥꯟꯗꯩꯁꯨ ꯅꯪ ꯃꯀꯣꯛ ꯅꯝꯕꯤꯌꯨ ꯍꯥꯏꯒ थोक उल्टा नारकन थो पुंग फारे लोसलसिरा मीदी 22 खमी लेरी ꯅꯣꯏ ꯎꯔꯒ ꯌꯨꯝꯗ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ लाओ इचन लाओ ये मरेबी इचन लाओ नोंग फंगसी ꯌꯥꯎꯁꯪ ꯅꯪꯅꯕ ꯂꯥꯛꯑꯣ ꯏꯆꯦ दारे लापी लेदो ꯌꯥꯎꯁꯪ ꯄꯤꯈꯥꯅꯤꯕ ꯆꯠꯁꯤ ꯌꯥꯎꯁꯪ ꯅꯪꯅꯕ ꯂꯥꯛꯑꯣ अदुम हाइबगा लाग जारी क्या नुआई दो अंगांग लाइक ꯅꯪ तमले ꯌꯨꯝꯗ ꯌꯥꯎꯁꯪ ꯅꯪꯗꯣꯏꯕꯣ नंगो ꯀꯩ नुपी मंत्री दगा आरे जाउसंग नंग ꯀꯔꯤ ꯍꯥꯏꯕ नंग से मसक थीरे फजबंग थीरुगे ꯅꯪꯉꯣꯟꯗ ꯂꯩꯕꯤꯗꯣꯏ ꯅꯨꯄꯤꯗꯣ ꯏꯕꯨꯡ ꯑꯃ ꯍꯜꯂꯛꯄꯤ ꯑꯣꯏꯔꯝꯃꯅꯤ नुपी ओरे लोए कइनो ꯅꯪ नुꯄꯤꯗꯣ ꯀꯩ ꯈꯨꯟꯒꯤꯅꯣ ꯍꯥꯏ ꯄꯊꯥꯀꯥꯟꯗꯤꯒꯤ इबुंग क्याम कुइदगे लाइफ थाबा कुइद्री ꯄꯨꯡ ꯑꯃ ꯐꯥꯔꯦ रोसी निंगथौजम 1 घंटा फारे पुंग मा फारे इचन पुंग मा हैमा नुकले ब्रो न्यू सब्सक्राइबर ने थैंक यू एम लेबी नंगसु करीमगंज कीरो एम लेबी से कोई लेका की चनी नंदो नुपी अनि लोलो नुपी अनि दि लोरोइदा नुपी अनि लोलै सिरेना मा नुपी मसे मसम फोन रहो मयाई दे बाटिंग पाइन जई तै हाय ब्रो एंड सीस कनो राइदु इजे केक मुट ला अगली लाते लाक पिबे दम थैंक यू इजे केक मुट नचा नुपीदो याम नुसी अमतंग उहलो इचा नुपी टिशन चखिए हलगा मा हलकपो लाइव लेरदि जहोलके थाजना सम फोइबदुगा हाइरिमी ब्रो लवाई टांग तारे हाइना खंग ओ इबुंग आइसु इबुंगी सब्सक्राइबर नि थैंक यू रोसी निंगथौजम ब्रो बाम तेरापुर खंग्रो कयाम लापनागे बोन नहीं नोइगा बोन तेरा पूरा ही मैं से बाम नते बान नते बोन तेरा पूरा ही रेम जा कर दो बोन तेरा पूर खंग ब्रो क्याम लाप के नोइगा लाप ये होइगा मोइना सिलते तारे खोना करिंग मस तारे डिस्ट्रिक्ट सु तोंगाले पुंग क्या हलकनी इचानुपी पुंग मरीगा 30 द पुंग क्या हलक तो इनु होई हाले गडी हलाने कोइनम तो है ए जाउबदो ngasi nanggi like se comment ga ilak lakti नन्ना मसक थींदे मिदो पौडा का रात से ला का दंतो पौडा दे बनुपी लौना नंग मुतना सिगे रो की गंदा बई लौबै मा मराइ बो फरिनी अइदि सिंदूर मा फुटा मना मा लोरे युम याम लांगिंगे थाजा ब्रोना हाइदो चुम्मी अंगांग लाइरिक तंबनीना मतम चादेने चाना दे अदुना होए इचे अंगांग पैखा का था लोरगा लाओ इनामा अंगांग लाए अंगांग क्या सुरगे इचा नुपी अमखक लैरे चही मरी चंगे मा युमदा ले जाम ngauसन याने टिसन थाए अदुरी मपाय मसाइनो ब्रोगी मिंगसे असेंबा करी कौगे बिजेन नुपाय मिंग पनाबरा बेबी ब्लॉग किट आई मिंग असेंबा बिजेन कौ नुआइना पालू थैंक यू होय नुआइना पानबा ngamboi जगे ब्रोगा सिस्का पुन्ना उबसे याम नुआई थैंक यू इसे केक मोड ओ आईदी इबुंग से लुहोंग्रीबा मालुरे अदुगा मचानुपी लेसाबी फारबनी अदुगा माकना पाखंग सानिंगी अखोय युमदा थममगा मानु मपानदा पाखंग सारी दीपा देवी हाय हेलो नंग नुपी दो सही क्या सुरगे एगोंदगी चही तेरा माहल याम देता 22 23 तुम्हारे नंगी क्या सुरे नंगी क्या सुरे दिख रहा है ली था क्या कुंत्रा
कुंथ्रानिथोय कुंथ्राहुंडोय अदुमाय चले 32 हाइदि क्यानो मैतेरोनिदो क्यानो 32 ब्रोगी हाइदि ब्रोगी 32 गी 32 युम mapam kino mapam काइनो ब्रोगी ꯌꯨꯝ yum ꯄꯥꯟꯕ ꯌꯦꯡꯍꯜꯂꯛꯑꯣ ꯌꯨꯝ ꯄꯥꯟꯕ ꯌꯦꯡꯍꯜꯂꯨ ꯍꯥꯏ ꯑꯩꯈꯣꯏꯗꯤ 2000 hey pari kholi jamata heje ꯀꯔꯤ ꯍꯥꯏꯅꯣ brogi yum yum mapan yenghalo oimi yum area kai ga twani adodi ngamoibo haji mapanda ahanjing lei ai ka manungdan ꯑꯣꯏꯃꯥ ꯌꯥꯝ ꯍꯟꯗꯦꯗ ꯏꯕꯨꯡ ꯏꯅꯝꯃꯅ ꯍꯟꯗꯕꯅꯤ pujada koiminasi lao emrebi koiminasi nang la makeup to laga mutang laisabi sa ke toring laisabi sa laga malangba nang se ngawida ningolgi samlang de kerigi kaina simbang ai lipstick ti phada nang ta sono tai gi mamai si laisabi masra sa ram malangba nang se kain thok yung tak mi puna ngawna sinagibay wani dodi bro numit ke ya leidoino kuiroi hayang hangchit halni tabak na yadaba haitai ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯅꯣꯡ ꯅꯤꯅꯤ ꯍꯔꯥꯎꯍꯜꯂꯒ ꯑꯃꯨꯛꯀ ꯐꯟꯕ ꯂꯥꯛꯏꯅꯤ ꯀꯩꯅꯣ Karimgans Karimgans la ame sana bai Karimgans la ame sana bai o ai Karimgans teng manung changi hingla ba kunduga pikraba khungangida ꯀꯔꯤ ꯁꯥꯟꯅꯩꯗ duga thamo chao na YouTube ma hangjari paijari Karimgans sana ba lai kari sana ba myam lai sana roibu 24 mi lai comment thabiro o mayam ai chan pi jeng ya ni chan pi matam di jau di bodi ꯀꯩꯅꯣꯅꯤ live ting to kuna phaduri mane ai ware samai lai ꯌꯨꯝꯗ ꯂꯩꯅꯤꯡꯗꯕ ꯃꯤꯅꯤ ꯃꯥ ꯂꯥꯏꯚ ꯊꯥꯕꯁꯦ 1 ꯘꯟꯇꯥꯗꯤ ꯍꯦꯟꯖꯜꯂꯦ ꯌꯨꯝꯗ ꯂꯩꯁꯦ ꯑꯗꯣ ꯂꯩꯅꯤꯡꯗꯅ ꯃꯥ ꯋꯥꯔꯦ ꯅꯨꯔꯒ nupina halladi nungai inak khulli hainabani ai nupije hande he ai makhani ꯃꯁꯛ ꯊꯤꯁꯦ ꯌꯦꯡꯉꯣ ꯑꯩꯒ ꯃꯥꯒ ꯀꯅꯥꯅ ꯍꯟꯒꯦ ꯍꯥꯏꯅ comment pagam di lang ꯅꯨꯔꯥ ꯇꯛꯍꯜꯂꯣ ꯅꯪ ꯅꯨꯄꯤ ꯑꯗꯨꯒ ꯅꯪ ꯅꯨꯄꯤꯗꯣ ꯅꯪꯉꯣꯟꯗ kami ka pan nang tumi le kaino yengningdradi yengdrasu yai machin thibasu yaubi sibu moi kana pote moi ngangna kana bonte rosi ningthaujam ꯁꯤꯔꯦꯗ ꯅꯣꯛꯄꯗ moi singke mamai yaudo mi ngaktani ꯑꯗꯨꯒ yengbiru moi comment do moi ga ꯆꯦ managan ꯔꯦꯕꯤ ꯂꯥꯛꯑꯒ ꯕꯦꯕꯤ ꯕ꯭ꯂꯣꯛꯅ ꯂꯩꯁꯥꯕꯤ ꯁꯥꯅꯤ ꯑꯩꯅ ꯅꯨꯄꯥ ꯁꯥꯅꯤ ꯀꯄꯜ ꯚꯤꯗꯤꯑꯣ ꯁꯦꯝꯒꯅꯤ oi ma sireda nokpada laisabi sadoiba nongma sadoi meina malangba nangse ngawida ꯂꯩꯁꯥꯕꯤ ꯁꯥꯕꯗ ꯀꯩ ꯁꯦꯠꯀꯅꯤ ꯐꯅꯦꯛ ꯁꯦꯠꯀꯗ꯭ꯔꯥ ꯆꯨꯗꯤꯗꯥꯔ ꯁꯦꯠꯀꯗ꯭ꯔꯥ ado ai matam do hon nang kai matam dat ꯑꯗꯣ ꯍꯥꯏꯔꯣ ꯍꯧꯖꯤꯛꯁꯦ ahan balai uni ꯀꯔꯤ ꯀꯔꯤ ꯌꯨꯝꯗ ꯂꯩꯕꯗꯨꯗꯤ brogi mukbang do nungai bani thank you nahan nupi amaga chatmi nagibado kadai nupi no dubu fajai he yamna ajai ꯀꯗꯥꯏꯗ ꯅꯨꯄꯤꯒ ꯆꯠꯃꯤꯟꯅꯔꯨꯏꯅꯣ ai nupi tara lei line da ꯀꯗꯥꯏꯗ ꯅꯨꯄꯤꯒ ꯆꯠꯃꯤꯟꯅꯔꯨꯏꯅꯣ adumana ka jum thugara kanu he nungai te he ai nupi je gara naut macha de masam kara jaw loi pheda pigina tadi live ta su bad comment ka yauri ne ibung nangbu kari haini ro si ning thaujam lai sumaina lak ningba mi yam lai ꯕꯦꯠꯀ ꯃꯦꯟ ꯌꯥꯎꯔꯁꯨ ꯐꯨꯜ ꯁꯥꯄꯣꯔꯠꯇꯤ ꯇꯧꯕꯤꯔꯤꯗ do punima lai do punima kana khangbar ꯈꯪꯉꯦ yumda kai numit la ino numit kyani suti no noi marini suti ni hayang hangki halani
ꯑꯩ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤꯗ ꯑꯩꯒꯤ ꯌꯨꯝ ꯑꯃ ꯃꯪꯂꯥꯟꯒꯤ ꯌꯨꯝ ꯑꯃ ꯁꯥꯗꯣꯔꯤ ꯑꯗꯨꯒꯤ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯌꯨꯝꯗꯣ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯛꯈꯤꯔꯣꯏ ꯀꯣꯟꯅ ꯍꯥꯞꯄꯛꯀꯅꯤꯅ ꯁꯥꯕ ꯍꯧꯒꯠꯀꯦ ꯑꯗꯨꯒꯤ ꯂꯥꯛꯑꯝꯕ ꯑꯩꯅ Ngasa hainagi baniko kwadang na chalo ba mi do kupak ama chanabi na. ꯑꯩ ꯀ꯭ꯋꯥ ꯍꯥꯏꯅꯗꯦ ꯑꯩ ꯀ꯭ꯋꯥ ꯆꯥꯗꯦ ꯑꯗꯨꯛ ꯌꯥꯝ Ai hagi bani. Ai hagi ni. ꯑꯩ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯑꯗꯨꯝ ꯆꯥꯗꯣꯏꯅꯤ ꯀ꯭ꯋꯥꯁꯦ ꯏꯕꯨꯡ ꯅꯣꯡꯃꯗꯤ ꯀꯤꯠ ꯀꯤꯠ ꯇꯧꯕꯗ ꯐꯨꯟꯈꯤꯕꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤꯌꯦ ꯅꯣꯡꯃ ꯐꯨꯟꯈꯤ ꯑꯩ ꯀꯩꯅꯣꯗ ꯀꯔꯤ ꯍꯥꯏꯗꯤ ꯑꯩꯒꯤ Tibong lao sana ne jerum ne kuntra chabadani mana fungrido. ꯅꯠꯇꯦꯍꯦ ꯆꯥꯛ ꯆꯥꯕꯗ ꯅꯪꯁꯨ ꯚꯤꯗꯤꯑꯣ ꯑꯩ ꯅꯨꯄꯤꯅ ꯌꯦꯡꯉꯝꯗꯦ ꯑꯩ ꯚꯤꯗꯤꯑꯣ ꯎꯔꯕꯁꯦ Masa kaya nungsida ay sungjeng jeng video my video. ꯑꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡꯁꯨ ꯍꯪꯖꯤꯜꯂꯛꯏ ꯂꯥꯏꯐꯁꯤꯒ ꯄꯨꯡ 3:45 ꯇꯥꯔꯦ siga pung thoi siga mobile lum kai pai siga lum thok tum sari Ai jo khangro do di. hi nung chi thoi Hi. hi Lawai do gi hi. mai siga hi nang si ai ngam mi ai nung kai Hi. Nang mamme. zero si namaste Bro ni bro ni da nahan gi do ai munna khangjai bro ai di itei ma gi ra itei ma di itei magira gira na khalure itei maran khalure ami itei ma di natte du sei sani sei itei ma natte se ase no bise pura koi ai thaba ka su te da koi going master ni ka ko bi ba ipura. beton su jam chaung phangi 3000 ni going master 3000 Nang ai pura ka ko ge. thangde ma hare mi si pokoi to koi ai nang ai ko ai sana jaro khangi bro gi ichin inau keano ai gi ichin inau se manga nupa ahum nupi ani new year gi isei do pot ka pe thank you Ke se se ki ge ni ya da. don ai video jeng da kai khang de no lo sa bodai nupi support to bi de ngam de Ma de video jing pi ti do gi jing pi ti ba. isi yang ngai yeram bani lakte live siga Asengba gini aina hai kaino parum ne si uid man asi su hai ma thok live te lo hai to kai no parum no na ini ngosu dak sunu kai no ibam gi tamak ta lei mi kai no iu ngani ngang akoi su dum pani ge to kan Asengba gini aina hai se iteima nahan nupi amaga leihubani nangi kamen dagi ite na kaina re brosis Q&A to ro brosis Q&A to wa Q&A video to kan no ma to kan soin to kan nang kya nupi kya koi ha nang nupi kya koi ai nupi ngatan nang kadai nupi bu ko ge hangde dai su kadai pham koi no gau thok le da du hangai si ga ngoi ai su lanchen bam ko takpi goi kai pham do no ai su thengna dai amaga kui jokaram ko takpi goi ai kai pham da nupi phang da koi re da takpi kai mafamda koi ruino mafamda hairau do di ma jarane ne thabak suba hainingba haisanu ikai roi dabani aina ikaidra lore natra yes iteima khara cheksallu ko asengbani thajau ma aidi sire nang nupi to nang ye youtuber ole kai na khara faure kai nupi ani sire ga khalliro nangna duga nangna thaja tumi chup thako na thaja tumi chup thako na full support thank you ani se amuk sauna like ni la ini ani se amuk sauna la ini ne la ini no o kata ka
Lao, lao, lao. Bro se kai lamdagi no. Aise kasargini kasar karimgan saiba mafamdugi piklaba khungang amada hingjari hingla haiba khunggangduda thamoi chauna YouTube ama hangjari. Akhodi lon sudabanida upai leite kedon. Tambiro takpiro nakhoisingna aigi asoiba tambiro ne. Tambiro takpiro ne he Prabhu sa. Ay noksidori wahe. Assamese nupido Guwahati kapda leire phone tawbiu amta aina Guwahati da leisu leite kadai Assamese nupino. Karino isai yamna fadiko. Thank you, thank you. Susu yam taiko. Thank you, thank you. KMC aja kayan. Kena khatanak M na master C na kirek. Kayo. Khangde dunia do. Kena khatam. Kena khatanak M na master C na kirek. Ano ni nang kirek sa Hawai sinju yerum. Hawai sinju yerum. Sabada haurani he mathel singdo. Kit yaw haina. Ay mai manakta laiba ware da Noi bani amu da. saurakani haiba o akhoi bani saude. Nungsi chanana hingminari aigi dalinga. Oh. KMC. KMC haibado kai ma thel kai mathen chage haiba o. Short form da irakan khangde. Kai mathen chage bom chai. Bro Manipur film yeng bro. Hana yengami haji yengde. Thaja nangda laknarimi bro do chingna runu. Thaja tuminna Leigarene phagi dobani wangang o yam nungsiye. Khangida aidi khangida. Nungsi toy noksal era maise. Emoji maramdari gu kam khangdewa. Bro se chahi kya surage ai se yamdre da kuntra. Anira thiraga 64 sure. Dugai di dada ai ga noksal e. Nukna nu he. Hai. Nukna nu kana amdre nukna dida. Akoi te naudum jingna ungdangi. Tay ra re. Na sakto ka ibo. Ai saksi antara nang ngau na kien lai do. Nang na nei saksi ngau na kien ko dai do to pan. Oi do wari gai bra lai to bayna pubi da kuyan. Kare ai gari bara chang di. Nang gai bra lai te adu zum da ngamara dan pubi da kuyan. Kare akoi gari bara chang bro ina zum de gite no khalta la ko gari bara chang di. Nungsi toy noksala. Nungsi toy dani mana ne chahi nong manong mai angang mo sara ko nubi phangaro na pha na pure ni ngonda. No kanu haiba o. Nungsi toy no I amasu no I panok to nok na. Bro se sister ga yamna chaniye. Thank you. Aina ngauzaba mataudani ne aigi saina prop kelisi. Mobile ko di hangin. Oi do pada jam tayo. Aduna hek phai he. Kaya ba? Kano nang dita gido. Pila bani he. Penbino haka ngai biko.
นกใส่แลนกปิวนกปิวไอ้นกประตำเจเก Akwai hero tau chưa? นกปิวนกปิวไอ้นกประตำเจเกตักเปิดไอ้กีนุปีนนกอันบานกปะไฮระตุไฮตระสูแค่ให้นนกปะนีดา Nagi kit kit ya udum tu tahu ni. เฮ้ยมีตาเปิดดิ Itu tahu, tak tahu. สุนตานี่ Tak tahu. ตัวจากเจ้าตัวก็ไม่คิดกี่เดียวม้วนเชื่อน้ำจะรู้เลยคิดกี่เดียวไว้เนาะ Nak kaya ada mau tu nam jilu. ลอยนะโนเอนั่งนูปีโดกี่เนาะ Nang lupi do. เฮงอยามไก่กะดีมารู้น้องขังดีตา Akwai hero dah hengo kada nang kada tu sakta tu ke. ไปนั่งไอ้ข้างนี้ขันดานี่ขันดาตัวนั้นนั่งไอ้เจ้าวันละกันเนี่ยจีแค่รู้กี่เดียวกุ๊กซิกไปเด้อ Akwai hero tu jam makura ada. นั่งไว้เจ้างานกินนั่งนั่งทางจะเราก็นั่งมาตกเลย Makong tan thà cái lại chỉ li mà. ไก่ตัวก็ฝัดเราหูกี่ไก่ตัวชื่อ Gai dong ada dek kong cakap ni. น้อยเดินนัดเตะไอ้น้อยโดโอkana no kang di kana no in honde saunu ai sidum kare mante ko in no ko dim phagi to ai sei masak bani bro ai sabira o hai Kai no ne ma cha biro mai. bro hai sabira o hai kare ibra am ka sa ke san Dai pura ura. bro sa tha ke san Lebu masung male. bro to sa ke san bye baby your name bye baby your name ai gi ming na bizen kawin mau gi ming na amrita kawi noi sai se masak adum phajaye thank you gari macha dani jacket black ama o na ido chumi ai black jacket jam lit pani gari macha su yi le ye to chumi sama na lo mi cha khara ton le thre to si da khang de da icha no pi janing ba mi hindu nga he lamba lakadra ai no mamu lấy tiền này ngon cái này mamu nó này cáp puno mali có cáp puno sandagi mà hay đặt lấy đây ngon đó mà nung alak pa ko ningi masasik baga sa baga mabuk thin baga ado tau baga nungdang do loi phai ma to kuire live se adu ngak do ko mani pa jau Black kit kit ya udah. Ani lebu no ne se di sini ke pore bang Sini dah nang sana bro, sana bro. mana hajirang mali mana ngsi wa se tadi si lebu na te se adu sai te tu mani pa sai bani na be ke du ko do ta da game ta yao Wow. atau ki bag ki sai tu lei bani nei atau ki kan songi du ga ada yang panda namnen tam bani na kai na pan du namnen tam bani ga cây chắn đó nè cây để quả nó chỉ cần qua xuống nó liền con cây nó hay ra đi mình nó sao thế rồi đứa cái nào chỉ đứa ở trên năng u rồi đấy không nào
Lu Đi ủ đấy. yung na siya. Rêu đi ra. Rêu đi ra. Do thole do izan fi. Mayam to hai to ro hai sa do. Lo kai thi den do. Ông có phải mà đi. Đây, cha nó bị lại ê. Ông ấy đi lại dẹp qua đây. Nhìn qua đây. Mà papa xem mà đó. Ni dai sakra bo. Đấy, quả cha đấy. Tao ra do pa bi jo da do, saru do. Cha đi. À, tôi chỉ cần hả? Nói tôi kìa. Video xem cái papa đây. Hey, ingon da video saya makan. Do itan no video saya makuri ingon da. Nó hai tôi thổi rồi. Nó hai tôi thổi rồi. Single view. Chút bây giờ tôi sẽ lại hai. Mà nó rồi. Đã lùi rồi. Ima gaming. Cái đéo đâu rồi này ta. Cái đéo của mày đây rồi ta. Mà xem video. Ai sa ro sila. Comment kai jo hore ne bo. Pai hore ne bo. Ha sa ro. Cái gì ra rồi. Ha. Sự việc là cái sai gì nữa. Dạ đây xin ra rồi. Thế chào. Mình là biết đi. Mà cha nó bị là nguy hiểm. Biết đi thật thùng. Nâng sao? Ô anh kia. Anh nào bây giờ thuộc rồi đấy. Tôi nó cái gì bay nó? Cha nó bị mà khủng liên vào đây đúng làm điền với cái. Hai new pen. Này con. Chưa tao. Nó cứ đâm vào đây này. Nó bị có từ từ mình đi. Nên cha sila order lebu nanti hijang nih yang muka nahan wajib jadi berdua mana apa kok. Xin ra bắt đầu. Ai su join tàu bao giờ cả rồi thôi yani là ô samina xin là ô ima gaming tandro ikai dro pangi dei di do nakuto na dro maming duga thambiri duga phaja maming mathang muna ima gaming kai na ipa gaming ai lau mathang dadi chumi cái nó chali no Papa ini nih, namanya Jupiter. Thà bây giờ bọn này mình thu gài bao nhiêu năng là mình thu gài bao nhiêu xem vậy thu gài bao nhiêu eh tu ti do kai inte do 49 like dum tau godra bani tau gra bani oh thank you thôi Tadi bu. Yao hay sẽ cây hay no hay ba bro cây hay ba no bro sắc sa ba yao hay là sa za ba kha ya ka thok pagi mong ni yao hay sẽ Sina kana si papa sina mamai angang sẽ yam nung si ai si du papa sina mamai ai sẽ hai mươi từ thua rồi sao 20 từ thua rồi để cho mình đi hai để mà isa yama sa o có tôi thấy sao vậy hai tao rồi hơn ạ có tôi thấy sao vậy ngô liềm tới số rồi taning đi điểm tới sao rồi Isan bisa kan taning dia số taningnya anjing tanya Silly lang dok lagi mama tak tahu isa yama sa o dada hay sa bari ya ko kumme kari sai saksige Papa nang may amaro hay chai do ma'am sa har nó coi hum này có na koy ahum dagi angang na
ꯑꯉꯥꯡꯅ ꯍꯦꯜꯂꯦ ꯇꯧꯅꯨꯁꯦ ꯄꯣꯇꯣ ꯏꯆꯥꯅ ꯇꯧꯅꯨ ꯏꯆꯥꯅꯨꯄꯤꯗ ꯏꯁꯨꯡ ꯃꯄꯥꯗ Ay, boy. ꯎꯛꯄꯅꯨ ꯃꯃꯤ ꯁꯣꯛꯀꯅꯤ ꯎꯛꯄꯅꯨ ꯎꯞꯁꯟꯈꯔꯦ ꯎꯞꯁꯟꯈꯔꯦ ꯄꯣꯇꯣ ꯄꯤꯔꯛꯎ ꯎꯛꯄꯅꯨ ꯄꯤꯔꯛꯎ ꯎꯛꯄꯅꯨ ꯑꯗꯣ ꯃꯃꯤꯠ ꯀꯌꯥꯝ ꯇꯧꯅꯦ ꯑꯣꯟꯊꯒꯤꯅꯤ ꯁꯣꯝꯗ ꯄꯋꯥꯔ ꯌꯥꯎꯕꯅꯤ ꯏꯆꯥꯅꯨꯄꯤ ꯍꯧꯈꯔꯦ ꯀꯃꯦꯟ ꯀꯥꯏ ꯀꯥꯏ ꯌꯧꯈ꯭ꯔꯦ ꯀꯃꯦꯟ ꯄꯥ ꯉꯝꯃꯔꯣꯏ ꯏꯆꯥꯅꯨꯄꯤ ꯂꯥꯟ ꯍꯧꯈ꯭ꯔꯦ ꯑꯩ ꯃꯊꯛꯇ ꯑꯁꯤꯅꯤ ꯃꯤ ꯈ꯭ꯋꯥꯏꯅ ꯁ꯭ꯀꯨꯜꯗꯒꯤ ꯀꯗꯥꯏꯗ ꯍꯜꯂꯒ ꯃꯃꯥ ꯍꯪꯉꯤ ꯃꯥꯅ ꯃꯄꯥ ꯍꯪꯉꯤꯕꯣ ꯕꯦꯕꯤꯁꯦ ꯀꯗꯥꯏ ꯋꯥꯏꯒꯤꯅꯣ ꯑꯩꯁꯦ ꯀꯁꯥꯔꯒꯤꯅꯤ ꯀꯁꯥꯔ ꯀꯔꯤꯝꯒꯟꯖꯀꯤ ꯍꯤꯡꯂꯥꯏꯕ ꯃꯐꯝꯗꯨꯒꯤ ꯕꯦꯕꯤꯁꯤꯅ ꯏꯆꯥꯅꯨꯄꯤ ꯑꯉꯥꯡꯁꯦ ꯃꯄꯥꯁꯨ ꯃꯥꯟꯗꯦ ꯃꯃꯥꯁꯨ ꯃꯥꯟꯗꯦ ꯀꯖꯥꯏ ꯁꯤꯗꯤ ꯑꯩ ꯄꯨꯔꯥ ꯂꯧꯔꯦꯍꯦ ꯊꯦꯡꯛ ꯌꯨ ꯃꯄꯥ ꯃꯥꯟꯕꯤꯅꯤ ꯁꯤꯗꯤ ꯄꯣꯇꯣ ꯅꯪ ꯕꯕꯥ ꯃꯥꯜꯂꯦ ꯍꯥꯏꯈ꯭ꯔꯦꯅꯦ ꯌꯥꯔꯦ ꯋꯥꯔꯦ ꯗꯗꯥ ꯌꯥꯝ ꯄꯤꯖꯔꯨꯅꯨ ꯇꯣꯁ ꯑꯗꯨꯒ ꯀꯗꯥꯏꯗ ꯑꯣꯟꯊꯈ꯭ꯔꯦ ꯌꯦꯡꯉꯨ ꯊꯨꯝ ꯃꯣꯔꯣꯛ ꯆꯥꯒꯦ ꯑꯩ ꯄꯤꯖꯗꯦ ꯀꯞꯄꯤꯅꯤ ꯑꯣꯟꯊꯈ꯭ꯔꯦ ꯇꯣꯁꯃꯥꯗꯤ ꯀꯤꯠ ꯀꯤꯠ ꯌꯥ ꯍꯣꯏ ꯇꯣꯁꯃꯥꯗꯤ ꯇꯦꯛꯑꯅꯤ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯄꯣꯇꯣꯗꯣ ꯁꯤ ꯄꯤꯔꯛꯎꯅꯦ ꯃꯃꯤꯠ ꯁꯣꯛꯑꯅꯤꯅꯦ ꯊꯦꯝꯃ ꯂꯧꯅꯦ ꯃꯦꯂꯥꯗ ꯁꯥꯟꯅꯄꯣꯠ ꯂꯩꯕꯤꯗꯅ ꯇꯧꯏꯁꯦ ꯍꯣꯔꯦꯟ ꯂꯩꯗꯣꯏꯅꯤꯁꯦ ꯄꯤꯔꯛꯑꯣ ꯁꯤ ꯂꯥꯎ ꯑꯁꯤ ꯃꯣꯔꯣꯛꯁꯤ ꯂꯧꯊꯣꯛꯎꯅꯦ ꯂꯥꯏꯠ ꯃꯤ ꯑꯗꯨ ꯍꯥꯏꯕꯗꯣ ꯇꯣꯁꯃꯥ ꯂꯣꯏꯅ ꯃꯆꯤꯟ ꯇꯥꯔꯝꯃꯦ ꯄꯄꯥ ꯌꯦꯡꯒꯦ ꯃꯤꯊꯥꯏ ꯄꯨꯔꯛꯀꯦ ꯃꯥ ꯑꯗꯨ ꯃꯦꯂꯥ ꯆꯠꯂꯣꯏꯗꯨꯗꯤ ꯂꯝꯕꯦꯜꯂꯗꯤ ꯃꯦꯂꯥ ꯄꯨꯔꯣꯏ ꯊꯨꯝꯗꯣ ꯇꯧꯅꯨ ꯄꯨꯊꯣꯛꯒ ꯊꯨꯝꯃꯣꯔꯣꯛꯀ ꯆꯥꯔꯣꯏ ꯃꯌꯥꯝꯗꯣ ꯕ꯭ꯂꯨ ꯄꯤꯕꯤꯔꯗꯤ ꯄꯤꯕꯤꯔꯦ ꯑꯃꯒ ꯀꯅꯦꯛ ꯇꯧꯃꯤꯟꯅꯁꯤ ꯕ꯭ꯂꯨꯁꯦ ꯀꯅꯥ ꯀꯅꯥ ꯄꯤꯔꯛꯑꯣ ꯍꯥꯏꯅꯣ ꯑꯩ ꯃꯤꯊꯥꯏ ꯄꯨꯔꯛꯀꯦ ꯄꯤꯔꯛꯀꯦ ꯑꯣ ꯄꯄꯥꯒꯤ ꯑꯗꯨ ꯏꯆꯥꯅꯨꯄꯤ ꯃꯪꯒꯅꯟꯗ ꯀꯣꯡꯈꯠꯈ꯭ꯔꯦ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯗꯨ ꯃꯄꯥꯅꯅꯦ ꯀꯅꯥ ꯀꯅꯥ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯍꯥꯏꯅꯣ ꯀꯅꯥ ꯀꯅꯥ ꯆꯦꯅꯦꯜ ꯄꯥꯏꯅꯕ ꯍꯥꯏꯔꯛꯑꯗꯤ ꯄꯤꯕꯤꯒꯦ ꯑꯩꯒꯤꯁꯨ ꯕ꯭ꯂꯨ ꯑꯃ ꯄꯤꯌꯨ ꯊꯣꯏꯊꯣꯏꯗ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯕꯅꯤ ꯕ꯭ꯂꯨ ꯍꯥꯏꯗꯣ ꯄꯤꯈꯔꯦ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯁꯤꯒ ꯕ꯭ꯂꯨ ꯊꯣꯛꯏꯁꯤꯔꯣ ꯕ꯭ꯔꯣ ꯆꯠꯂꯒꯦ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯒꯗꯣꯏꯅꯤ ꯑꯣ ꯊꯦꯡꯛ ꯌꯨ ꯆꯠꯂꯣ ꯂꯥꯏꯔꯤꯛ ꯄꯥꯊꯔꯨꯔꯣ ꯑꯉꯥꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯞꯄꯤꯌꯨ ꯀꯩꯅꯣ ꯏꯁꯩ ꯁꯛꯑꯣ ꯀꯃꯥꯏ ꯁꯛꯇꯣꯏꯅꯣ ꯀꯅꯥ ꯄꯨꯔꯛꯏꯅꯣ ꯀꯌꯥꯝ ꯆꯥꯅꯨ ꯃꯌꯥ ꯇꯤꯟ ꯆꯥꯕꯅꯤ ꯃꯌꯥꯝ ꯑꯩ ꯆꯠꯆꯔꯒꯦ ꯊꯕꯛ ꯂꯣꯏꯁꯜꯂꯨꯔꯒꯦ ꯁꯟꯗꯥ ꯑꯣꯏꯁꯜꯂꯛꯑꯦ ꯊꯕꯛ ꯑꯃꯕꯨ ꯅꯪ ꯂꯣꯏꯁꯟꯗ꯭ꯔꯤ ꯂꯥꯏꯚ ꯇꯧꯔꯝꯃꯤ ꯑꯂꯨ ꯃꯥꯟꯕꯣ ꯊꯦꯡꯛ ꯌꯨ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯍꯦꯔꯣ ꯁꯨꯛ ꯐꯖꯔꯁꯦ ꯑꯂꯨ ꯃꯥꯟꯕ ꯍꯥꯏꯔꯛꯏꯔꯣ ꯍꯣꯏ ꯅꯪ ꯃꯤ ꯑꯩꯈꯣꯏ ꯆꯥꯔꯝꯃꯔꯣꯏ ꯍꯣꯔꯦꯟ ꯑꯂꯨꯒ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯀꯠꯇꯂ ꯆꯥ ꯇꯥꯏ ꯆꯥꯔꯣꯏꯍꯦ ꯊꯣꯏ ꯕꯦꯕꯤ ꯄꯥꯝꯃꯨꯏꯌꯦ ꯕ꯭ꯂꯣꯛ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝꯅ ꯃꯌꯥꯝ ꯑꯩ ꯉꯥꯏꯍꯥꯛ ꯃꯥꯡꯉꯨꯈꯤꯒꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯊꯣꯏ ꯏꯆꯟꯁꯤꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯒꯗꯅꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯛꯗꯣꯏꯅꯣ ꯅꯦꯛꯁꯇ ꯌꯦꯡꯒꯅꯤ ꯕꯣꯝ ꯄꯔꯦꯡ ꯂꯦꯡꯕ꯭ꯔꯥ ꯈꯪꯗꯦ ꯅꯪ ꯀꯣꯛꯆꯤ ꯌꯥꯏꯔꯣ ꯒꯨꯂꯤꯗꯨ ꯀꯣꯛ ꯆꯤꯛꯄ ꯐꯕꯩ ꯏꯁꯠ ꯐꯧ ꯕ꯭ꯂꯨ ꯑꯩꯁꯨ ꯄꯤꯔꯛꯑꯣ ꯊꯣꯏ ꯆꯦꯅꯦꯜ ꯌꯦꯡꯕ ꯌꯥꯗꯦ ꯃꯨꯠ ꯑꯣꯏꯗꯕꯅꯤꯅ ꯑꯣ ꯕ꯭ꯔꯣꯒꯤ ꯀꯤꯠ ꯌꯥꯎꯗꯣ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯌꯨꯝꯗꯅꯤ ꯍꯧꯖꯤꯛ ꯂꯥꯡꯕ ꯌꯥꯗꯕꯗꯣ ꯑꯍꯟꯁꯤꯡ ꯁꯣꯟꯗ ꯂꯩꯌꯦꯕꯗꯨꯒꯤꯅꯤ
กิดกิดยาวจำกันลังจัดเดียว Iya. ดูอีสานพี่ตัวอีเสียงกิดกิดยาวไว้นะ Masih kanan dia peduli. ข้างเดียวนั่งไกลทำไมเราข้างบนเนี่ยสิก็เลยดูสิดูมีท้ายไม่อ่านปุถุกันตัวนั่งตัวอีกตัว Aku mau putih luar kere. Betul na. แล้วมีท้ายด้วยจำจ่าดีมาบุกที่เลยตัวนั่ง Kili. หับจังทางหัวยังกวนน้ำมันเต่า bro thamo anganga sanamina ro somendro kram subscribe tawgadabani aingondasu ridum tawbi yao mi sulik thare mi yamdre mi humari tangai re blue pina besing amaga subscribe tawdabasing yaw di tawsalawro ayu thamna bai tawrage ichano bi puna nga koi thoge lambi da ma ingon thadok khidre maning mamang du mangana da kakana haw hore ma magi lan ni se thadong cha jade mangon da light tham se mayam da light tham jarage hayo akoi koi chatori hayo hairo Ayo. brother nasa oinam gido brother sana oinam gido blue review sana oinam o pikra bani brother like si bro aigi channel su support tawbiu torokton loin torokani engonda comment pisalamu comment than thamamu comment do thara di khanga do comment thara ka di khang bangam moyabo kari taw ino pataw to taw ni do nang ure do sige sige nang mithai mi em se lo ya thôi do kari gino amam sa kam dro do mithai lo sangare do dabba among to koi ro bro bye bye chan emrebi ador mi am thamna bai tawra siduga mi su lesilak tre dum tawna mi tara mu tangai chale kai khalliba blue pinagi basing taksal kana taksalo join taksalo amaga amana mau support taw godani love bye bye mayam bye kayum khan dita Doi mayam thammage bye matung da mayam khangna ji tungda matin tara kani purita doi chuni is tau no apa to tham cái thau này đậu thau cái này nhưng mà san phi nè purita mua là này to ngau purit ne ba tham cái theo iPhone ko ta ke không được kìa mayam thamme bye bye Ibu yu, ibai du ibai, du ibai. chị đây thế nào